Kanam changakteene. Matam ngahak leerin matam ngahak chakhrani lai ngahak thabada. Jangan. Hi. Hi che. Hi. Kaidoramino. Ay video nami mayam. Kaya tawbagi. ꯑꯩꯗꯣ 24 ꯀꯥ ꯃꯅꯨꯡꯗ ꯂꯩꯕꯒꯤ ꯆꯦꯂꯦꯟꯖ ꯇꯧꯔꯤꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯕꯣꯔꯤꯡ ꯆꯨꯔꯦꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯔꯛꯄꯅꯦ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯃꯇꯝꯁꯦ ꯆꯠꯍꯟꯒꯦ ꯇꯧꯕꯅꯦꯕ ꯉꯁꯥꯏ ꯄꯨꯡ 10ꯗꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯑꯃꯨꯛ ꯕꯣꯔꯤꯡ ꯆꯨꯔꯦꯅ ꯃꯌꯥꯝꯒꯤꯗꯣ ꯚꯤꯗꯤꯑꯣ ꯅꯝꯃꯤꯖꯧꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤꯖꯧ ꯎꯕ꯭ꯔꯥ ꯀꯥꯏ ꯂꯩꯒꯦ ꯗꯥꯂꯥꯆꯦ ꯃꯣꯏꯗ ꯂꯩꯌꯦ ꯌꯥꯝ ꯐꯖꯩ ꯆꯦ ꯉꯁꯤꯗꯤ ꯚꯦꯔꯤ ꯀ꯭ꯌꯨꯠ ꯁꯤꯁ ꯊꯦꯡꯛ ꯌꯨ ꯀꯔꯤ ꯃꯊꯦꯜꯅꯣ ꯕ꯭ꯔꯣ ꯀꯩꯅꯣ ꯏꯔꯣꯝꯕ ꯍꯥꯏ ꯆꯦ ꯍꯥꯏ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏ ꯌꯦꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯗꯥꯟꯁ ꯇꯧꯕꯩ ꯆꯦꯂꯦꯟꯖ ꯑꯝꯇ ꯇꯧꯔꯛꯑꯣ ꯆꯦ ꯔꯤꯀ꯭ꯋꯦꯁꯅꯦ ꯇꯧꯔꯛꯀꯦ ꯗꯥꯟꯁ ꯇꯧꯕꯩꯗꯤ ꯗꯥꯟꯁꯇꯤ ꯍꯩꯇꯦ ꯏꯅꯥꯎꯄꯤꯗꯤ ꯌꯥꯝ ꯍꯩꯕꯅꯦ ꯏꯅꯥꯎꯄꯤꯗ ꯍꯣꯜꯂꯛꯀꯦ ꯃꯌꯥꯝꯇꯨ ꯂꯥꯏꯚ ꯊꯥꯔꯤꯌꯦ ꯌꯦꯡꯉꯣ ꯂꯥꯏꯚ ꯊꯥꯔꯤ ꯏꯅꯥꯎꯄꯤꯗꯤ ꯀꯩꯅꯣꯗ ꯌꯨꯝꯗ ꯂꯩꯍꯧꯋꯦ ꯑꯩꯗꯣ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤ ꯂꯥꯛꯄꯅꯦꯕ ꯑꯩꯗꯣ 24 ꯑꯋꯥꯔ ꯀꯥ ꯃꯅꯨꯡꯗ ꯂꯩꯕꯒꯤ ꯆꯦꯂꯦꯟꯖ ꯇꯧꯔꯤꯕ ꯍꯧꯖꯤꯛꯁꯤ ꯀꯟꯅ ꯆꯦ ꯃꯣꯔꯅꯤꯡ ꯔꯨꯇꯤꯟ ꯁꯦꯝꯃꯛꯑꯣ ꯁꯦꯝꯃꯛꯀꯦ ꯁꯤꯁ ꯑꯩꯗꯤ ꯈꯧꯄꯨꯝꯗꯒꯤꯅꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯁꯤꯁ ꯑꯩꯗꯤ ꯈꯧꯄꯨꯝꯗꯒꯤꯅꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯍꯧꯖꯤꯛ ꯈꯧꯄꯨꯝꯗꯩꯅ ꯍꯥꯏꯔꯕꯨꯗꯤ ꯈꯪꯉꯦꯀꯣ ꯈꯧꯄꯨꯝ ꯑꯩꯁꯨ ꯍꯥꯟꯅ ꯈꯧꯄꯨꯝꯗ ꯂꯩꯔꯝꯃꯦ ꯀꯩꯅꯣ ꯅꯞꯇꯨ ꯊꯥꯟꯊꯥ ꯍꯥꯏꯕ꯭ꯔꯣ ꯈꯧꯄꯨꯝꯒꯤꯗ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯅꯞꯇꯨ ꯊꯥꯟꯊꯥ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯍꯩꯇ꯭ꯔꯦ ꯀꯥꯎꯔꯦꯗ ꯆꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯩ ꯍꯧꯖꯤꯛ ꯀꯟꯅ ꯃꯌꯥꯝ ꯆꯦꯂꯦꯟꯖ ꯇꯧꯔꯤ ꯀꯥꯔ ꯃꯅꯨꯡꯗ 24 ꯑꯋꯥꯔ ꯂꯩꯕꯒꯤ ꯆꯦꯂꯦꯟꯖ ꯇꯧꯔꯤꯌꯦ ꯑꯗꯨꯒꯤ ꯍꯧꯖꯤꯛꯁꯦ ꯕꯣꯔꯤꯡ ꯆꯨꯕꯒꯤ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯒꯦꯅꯀꯣ ꯂꯥꯏꯚ ꯊꯥꯔꯛꯄꯅꯦ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯆꯨꯝꯃ ꯅꯨꯄꯤꯒꯤ ꯁꯛꯄꯗꯤ ꯌꯥꯍꯧꯔꯛꯄꯗ ꯌꯦꯡꯖꯍꯧ ꯑꯣ ꯀꯩꯅꯣ ꯑꯣꯛꯇꯣꯄꯁ ꯆꯥꯕꯒꯤ ꯎꯠꯂꯛꯇꯤ ꯀꯩꯅꯣ ꯆꯦ ꯎꯠꯄꯅꯦ ꯉꯁꯤ ꯊꯥꯒꯠꯄꯅꯦ ꯅꯞꯇꯨ ꯊꯥ ꯑꯣ ꯅꯞꯇꯨ ꯊꯥꯁꯤꯅ ꯑꯩꯗꯤ ꯀꯩ ꯍꯥꯏꯅꯣꯗꯤ ꯈꯪꯗꯦ ꯍꯥꯏ ꯆꯦ ꯍꯥꯏ ꯑꯣꯛꯇꯣꯄꯁ ꯆꯥꯕ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯑꯣꯛꯇꯣꯄꯁ ꯆꯥꯕꯩ ꯉꯁꯤ ꯊꯥꯒꯠꯄꯅꯦ ꯆꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩ ꯀꯩꯗꯧꯔꯤꯌꯦ ꯑꯩ ꯀꯟꯅ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯌꯦ ꯀꯩꯅꯣ ꯇꯧꯕꯒꯤꯗꯣ ꯌꯥꯝ ꯎꯕ꯭ꯔꯥ ꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯑꯩ 24 ꯑꯋꯥꯔꯒꯤꯅꯦ ꯀꯥ ꯃꯅꯨꯡꯗ ꯂꯩꯕꯒꯤ ꯆꯦꯂꯦꯟꯖ ꯇꯧꯔꯤꯌꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤ ꯆꯦ ꯃꯊꯪꯗꯗꯤ ꯌꯦꯟ ꯃꯄꯨꯝ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯆꯦ ꯇꯧꯔꯛꯀꯦ ꯌꯦꯟ ꯃꯄꯨꯝꯗꯁꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗꯣꯏꯅꯦ ꯁꯣꯐꯤꯌꯥ ꯃꯥꯔꯇꯝ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯑꯣ ꯀꯕꯨꯏꯗ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯅꯦ ꯅꯞꯇꯨ ꯊꯥ ꯍꯥꯏꯁꯦ ꯑꯣ ꯅꯪꯒꯤ ꯍꯨꯏꯗꯣ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯕꯗ ꯌꯥꯝ ꯇꯥꯟꯅꯩꯀꯣ ꯕꯤꯁꯅꯨꯄꯨꯔ ꯂꯥꯛꯄꯗ ꯑꯝꯇ ꯄꯨꯟꯁꯤꯀꯣ ꯑꯩꯁꯨ ꯕꯤꯁꯅꯨꯄꯨꯔꯗꯒꯤꯅꯦ ꯄꯨꯟꯁꯦ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯌꯦꯡꯉꯦ ꯆꯦ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯑꯩ ꯀꯩꯅꯣꯗ ꯂꯩꯌꯦ ꯗꯥꯂꯥꯆꯦ ꯃꯈꯣꯏꯗ ꯂꯩꯌꯦ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯃꯤꯌꯦ ꯆꯦꯂꯦꯟꯖ ꯇꯧꯔꯤꯌꯦ ꯍꯧꯖꯤꯛ ꯏꯁꯥ ꯏꯊꯟꯇ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯕꯒꯤ
ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯍꯤꯡꯁꯨ ꯂꯩꯗꯣꯏꯅꯦ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯦ ꯃꯊꯪꯗꯗꯤ ꯌꯦꯟ ꯃꯄꯨꯝ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯆꯦꯒꯤ ꯏꯅꯥꯎꯄꯤꯒ ꯆꯦꯂꯦꯟꯖ ꯇꯧꯔꯛꯀꯦ ꯆꯥꯛ ꯈꯕꯨꯝꯗ ꯀꯥꯏꯗ ꯂꯩꯕꯅꯣ ꯀꯩꯒꯤ ꯑꯩꯈꯣꯏ ꯕꯥꯗꯣ ꯈꯕꯨꯝꯗ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯂꯩꯕꯅꯦ ꯑꯩ ꯄꯤꯛꯏꯉꯥꯏꯗꯅꯤꯗ ꯄꯤꯇꯨ ꯄꯤꯛꯏꯉꯥꯏꯗꯅꯤ ꯊꯔꯣꯏ ꯇꯧꯔꯛꯑꯣ ꯊꯔꯣꯏ ꯇꯧꯔꯛꯀꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ 24 ꯁꯨꯔꯦ ꯆꯦ ꯃꯃꯥꯒ ꯆꯦꯂꯦꯟꯖ ꯇꯧꯔꯛꯀꯦ ꯆꯦ ꯅꯣꯏ ꯀꯥꯔ ꯒ꯭ꯂꯥꯁꯇꯩ ꯆꯦ ꯅꯣꯏ ꯀꯥꯔ ꯒ꯭ꯂꯥꯁꯇꯩ ꯎꯠꯂꯛꯑꯣ ꯒ꯭ꯂꯥꯁꯇꯩ ꯎꯠꯂꯛꯑꯣꯕꯨ ꯀꯃꯥꯏꯅꯅꯣ ꯆꯦ ꯅꯪ ꯇꯥꯡꯈꯨꯜ ꯅꯃꯥꯟꯅꯕꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯦꯕꯣ ꯔꯤꯜꯁ ꯅꯝꯃꯛꯑꯣ ꯔꯤꯜꯁꯁꯦ ꯅꯝꯃꯛꯀꯦ ꯆꯦ ꯐꯨꯜ ꯑꯅꯤꯌꯦ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯗꯤ ꯍꯪꯗꯣꯏꯦ ꯑꯇꯩꯗꯤ ꯂꯣꯏ ꯂꯣꯜꯂꯦ ꯑꯩꯁꯤꯗꯣ ꯂꯣꯏ ꯂꯣꯟꯕꯅꯦ ꯌꯦꯡꯉꯣ ꯂꯣꯏ ꯂꯣꯟꯕꯅꯦ ꯍꯥꯏꯕ ꯂꯣꯏꯅ ꯂꯣꯏ ꯂꯣꯟꯕꯅꯦ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯁꯤꯗ ꯚꯤꯗꯤꯑꯣ ꯀꯟꯅ ꯅꯝꯃꯤꯌꯦ ꯌꯥꯝ ꯂꯥꯏꯚ ꯉꯥꯛ ꯊꯥꯈꯤꯒꯦ ꯆꯦ ꯋꯥꯔꯣꯏꯗ꯭ꯔꯣ ꯋꯥꯔꯁꯨ ꯈꯥꯡꯕ ꯇꯥꯕꯅꯤ ꯅꯪ ꯉꯝꯅꯤ ꯉꯝꯗꯦꯗꯣ ꯌꯦꯡꯒꯗꯕꯅꯤꯗ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯇ ꯑꯗꯨꯝ ꯆꯦꯂꯦꯟꯖ ꯄꯤ ꯁꯥꯟꯅꯕꯅꯤꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯗꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯗꯤ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩ ꯌꯥꯝ ꯋꯥꯅ ꯇꯧꯔꯤꯅꯦ ꯍꯧꯖꯤꯛ ꯀꯩ ꯂꯝꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯗꯥ ꯂꯟꯆꯦꯟꯕ ꯍꯣꯏꯗ ꯂꯩꯌꯦ ꯆꯦ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔ ꯀꯩꯅꯣ ꯕ꯭ꯂꯦꯛ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯀꯥ ꯃꯅꯨꯡꯗ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯝ ꯆꯦꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯨ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯃꯪꯗꯣ ꯇꯝꯅꯕꯅꯤꯀꯣ ꯈꯪꯗꯦ ꯍꯣꯔꯦꯟ ꯕꯥꯔꯣꯗ ꯀꯩꯕꯨ ꯊꯣꯛꯇꯣꯔꯤꯕꯅꯣ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯇꯨꯝ ꯍꯧꯒꯠꯂꯦ ꯐꯣꯟ ꯇꯥꯍꯜꯂꯦ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯀꯩ ꯃꯊꯦꯜ ꯆꯥꯏ ꯏꯔꯣꯝꯕ ꯆꯦ ꯑꯩꯁꯦ ꯕꯤꯁꯅꯨꯄꯨꯔ ꯂꯩꯌꯦ ꯕꯤꯁꯅꯨꯄꯨꯔ ꯀꯥꯏꯋꯥꯏꯗ ꯂꯩꯒꯦ ꯆꯦꯒ ꯏꯅꯥꯎꯄꯤꯒ ꯔꯤꯜꯁ ꯅꯝꯃꯛꯑꯣ ꯅꯝꯃꯛꯀꯦ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯩꯅꯣ ꯆꯥꯔꯦ ꯆꯦ ꯀꯩ ꯃꯊꯦꯜ ꯏꯔꯣꯝꯕ ꯆꯥꯏ ꯀꯣꯜ ꯂꯤꯛꯇꯣ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯀꯣꯜ ꯂꯤꯛꯇꯣ ꯅꯤꯡꯁꯤꯡꯕ꯭ꯔꯥꯕꯣ ꯆꯦ ꯀꯥꯏꯗ ꯂꯩꯒꯦ ꯗꯥ ꯂꯟꯆꯦꯟꯕ ꯍꯣꯏꯗ ꯂꯩꯌꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤꯌꯦ ꯃꯌꯥꯝ ꯍꯧꯖꯤꯛꯄꯨꯗꯤ ꯉꯥꯛꯇꯪ ꯂꯣꯏꯁꯟꯒ꯭ꯔꯅꯤ ꯃꯌꯥꯝ ꯁꯥꯡꯉꯅꯤꯅ ꯉꯥꯛꯇꯪ ꯃꯇꯝ ꯂꯦꯟꯕꯅꯤꯗ ꯑꯩ 24 ꯑꯋꯥꯔꯗꯣ ꯐꯥꯅꯕꯅ ꯆꯦꯒꯤ ꯕꯥꯔꯗꯦꯁꯤ ꯀꯌꯥꯗꯅꯣ ꯑꯩ ꯕꯥꯔꯗꯦ ꯂꯣꯏꯈꯔꯦ ꯃꯥꯔꯆꯀꯤ ꯗꯦꯠ 9ꯗ ꯑꯄꯨ ꯑꯥꯏ ꯂꯚ ꯌꯨ ꯀꯦꯛ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄꯗꯤ ꯌꯥꯕꯅꯤꯀꯣ ꯆꯦ ꯀꯦꯛ ꯆꯦꯂꯦꯟꯖꯇꯣ ꯍꯥꯏꯗꯤ ꯏꯅꯥꯎꯄꯤꯁꯦ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯖꯤꯝ ꯁꯥꯟꯅꯔꯤꯕꯀꯣ ꯃꯥꯁꯦ ꯖꯤꯝ ꯁꯥꯟꯅꯕꯒꯤ ꯃꯥꯁꯦ ꯗꯥꯏꯠ ꯃꯦꯟꯇꯦꯟ ꯇꯧꯔꯤꯕ ꯃꯥꯒꯤ ꯀꯦꯕꯤꯟ ꯀ꯭ꯔꯤꯌꯨꯒꯤꯗꯣ ꯃꯥꯒꯤ ꯀꯩꯅꯣ ꯁꯨꯗꯦ ꯋꯦꯠ ꯁꯨꯗꯦꯕꯀꯣ ꯑꯗꯨꯒꯤ ꯆꯥꯕꯗꯣ ꯍꯥꯏꯗꯤ ꯈꯔ ꯐꯔꯛ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯤ ꯈ꯭ꯋꯥꯡ ꯅꯥꯔꯝꯃꯅꯤ 24 ꯑꯋꯥꯔ ꯇꯧꯔꯗꯤ ꯑꯁ ꯌꯦꯡꯉꯣ ꯁꯤꯠꯀꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯁꯤꯗ ꯃꯣꯏ ꯂꯩꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯩꯗꯦꯛꯑꯒꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯐꯩꯗꯦꯛꯑꯒ ꯂꯩ ꯑꯃꯨꯛ ꯍꯤꯞꯀꯅꯤ ꯑꯃꯨꯛ ꯇꯨꯝꯒꯅꯤ ꯑꯃꯨꯛ ꯐꯣꯟ ꯑꯃꯨꯛ ꯌꯦꯡꯒꯅꯤ ꯑꯃꯨꯛ ꯏꯗꯤꯇꯤꯡ ꯑꯃꯨꯛ ꯇꯧꯒꯅꯤ ꯇꯧꯔꯒ ꯉꯁꯥꯏꯗ ꯌꯥꯝ ꯋꯥꯅ ꯂꯩꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯈꯤꯇꯪꯕꯨ ꯐꯩꯌꯦꯕꯀꯣ ꯉꯥꯜꯂꯤꯕꯅꯤꯅ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯊꯦꯡꯉꯛꯄ ꯍꯥꯏꯁꯦ ꯄꯨꯡ 12 ꯕꯥꯔꯣ ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯄ ꯄꯨꯡ 2 ꯑꯍꯨꯝꯐꯥꯎꯁꯦ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯀꯤꯒꯗ꯭ꯔꯥ ꯁꯤꯅꯦꯕ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ ꯑꯇꯩꯗꯤ ꯑꯃꯨꯛ ꯀꯩꯝꯃꯨꯛ ꯈꯜꯂꯛꯇ꯭ꯔꯦꯕ ꯋꯥꯕꯗꯨꯅꯤ ꯉꯥꯏꯍꯥꯛꯅꯦꯅ ꯈꯜꯂꯦꯕ
ꯆꯦꯁꯤ ꯌꯔꯁ ꯀꯌꯥ ꯁꯨꯔꯒꯦ? ꯑꯩ 24 ꯌꯔꯁ ꯇꯧꯔꯦ꯫ ꯅꯆꯟꯅꯨꯄꯤꯗꯣ ꯀꯣꯏꯒꯦ ꯇꯧꯔꯒ ꯁꯥꯒꯩ ꯑꯣꯏꯔꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯅꯪꯁꯨ ꯅꯣꯏ ꯅꯅꯥꯎꯄꯤꯁꯨ ꯏꯅꯥꯎꯄꯤꯅ ꯆꯍꯤ 19, ꯑꯩꯅ 24꯫ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯊꯦꯡꯛ ꯌꯨ꯫ ꯂꯛꯁꯃꯤ ꯇꯣꯡꯕ꯭ꯔꯣ ꯆꯦ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯀꯩꯅꯣꯗ ꯗꯥꯔꯥꯆꯧ ꯍꯣꯏꯗ ꯂꯩ, ꯃꯣꯏ ꯀꯥꯔ ꯃꯅꯨꯡꯗ ꯂꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯀꯟꯅ ꯅꯝꯃꯤ꯫ ꯆꯦ ꯃꯄꯥꯝ ꯎꯠꯂꯛꯑꯣ ꯌꯦꯡꯅꯤꯡꯉꯦ꯫ ꯆꯦ ꯃꯄꯥꯝ ꯎꯠꯂꯛꯑꯣ ꯍꯥꯏꯔꯣ? ꯆꯥꯛꯀꯧꯕ ꯀꯥꯟꯗ ꯎꯠꯂꯛꯄ ꯌꯥꯏ, ꯎꯠꯂꯛꯀꯦ꯫ ꯇꯣꯏꯖꯝ ꯁꯨꯔꯁ ꯆꯦ ꯔꯦꯗꯤ ꯑꯣꯛꯇꯣꯄꯁ ꯆꯥꯕꯒꯤꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯥꯏ꯫ ꯊꯦꯡꯛ ꯌꯨ꯫ ꯑꯁ ꯑꯣꯛꯇꯣꯄꯁꯇꯣ ꯑꯁ ꯑꯩꯗꯤ ꯈꯜꯂꯨꯕꯒ ꯑꯣꯛꯇꯣꯄꯁꯇꯣ ꯌꯦꯡꯉꯨꯅꯦ, ꯑꯝꯇ ꯅꯣꯏꯁꯨ ꯑꯝꯇ ꯈꯜꯂ ꯌꯦꯡꯉꯨꯕ, ꯑꯗꯨꯝ ꯀꯌꯥꯝ ꯆꯥꯎꯅ ꯑꯩꯅ ꯑꯗꯨꯝ ꯀꯌꯥꯝ ꯆꯥꯎꯅ ꯂꯩꯔꯛꯑꯒ ꯀꯅꯥꯅ ꯐꯨꯠꯂꯀꯥꯟꯗ ꯃꯥꯏ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯨ ꯀꯅꯥꯅ ꯍꯧꯅꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯄꯨꯔꯥ ꯄ꯭ꯔꯦꯡ ꯇꯧꯔꯦ ꯍꯥꯏꯕ꯫ ꯍꯣꯔꯦꯟ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯅꯨꯡꯗꯥꯡꯗ꯫ ꯊꯥꯔꯛꯀꯦ꯫ ꯀꯩ ꯂꯝꯗꯩꯅꯣ ꯆꯦꯁꯦ? ꯕꯤꯁꯅꯨꯄꯨꯔꯗꯒꯤꯅꯦ꯫ ꯆꯦꯒꯤ ꯏꯅꯥꯎꯄꯤꯗꯣ ꯐꯖꯩꯌꯦ꯫ ꯐꯖꯕꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯗꯤ꯫ ꯆꯦꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯊꯦꯡꯛ ꯌꯨ꯫ ꯑꯟꯁꯨꯀꯥ ꯀꯃꯦꯟ ꯄꯥꯕꯤꯒꯅꯨ ꯀꯩꯅꯣ? ꯀꯃꯦꯟ ꯀꯥꯜꯂꯒ ꯄꯥꯕꯤꯒꯅꯨ ꯍꯥꯏꯔꯣ? ꯀꯃꯦꯟ ꯈꯛꯇꯪ ꯀꯥꯜꯂꯒ ꯄꯥꯕꯤꯒꯅꯨ ꯍꯥꯏꯔꯣ? ꯃꯌꯥꯝ ꯉꯝꯒꯗ꯭ꯔꯥ ꯑꯩꯗꯧꯅ 24 ꯑꯋꯥꯔ ꯆꯦꯂꯦꯟꯖ ꯇꯧ ꯉꯝꯒꯗ꯭ꯔꯥ ꯀꯥꯔ ꯃꯅꯨꯡꯗ? ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯕꯨꯗꯤ ꯂꯣꯏꯗ꯭ꯔꯤꯀꯣ꯫ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯣꯏꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯑꯋꯥꯔꯁ ꯀꯌꯥꯇ ꯉꯥꯏꯔꯦ? ꯄꯨꯡ 10ꯗꯩꯅꯦ꯫ 11, 12, 1, 2, ꯄꯨꯡ 4:30ꯇꯪ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ꯫ ꯅꯪ ꯐꯥꯕ ꯂꯥꯛꯀꯦ? ꯑꯁ ꯀꯥꯏꯗꯩꯅꯣꯗ, ꯌꯥꯝ ꯂꯩ, ꯗꯥꯔꯥ ꯆꯦꯟꯕ ꯂꯩ ꯑꯩꯈꯣꯏꯗꯤ, ꯀꯥꯟꯅꯔꯣꯏ꯫ ꯆꯦꯁꯨ ꯐꯖꯩꯌꯦ꯫ ꯊꯦꯡꯛ ꯌꯨ꯫ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ? ꯏꯔꯣꯝꯕ ꯆꯥꯔꯦ꯫ ꯆꯦꯁꯦ ꯌꯥꯝꯅ ꯐꯖꯩꯌꯦ꯫ ꯊꯦꯡꯛ ꯌꯨ꯫ ꯆꯦꯁꯨ ꯐꯖꯩ꯫ ꯂꯣꯏ ꯐꯖꯩ ꯍꯥꯏꯔꯦ꯫ ꯐꯖꯩ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯍꯔꯥꯎꯔꯦ, ꯊꯤ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯍꯔꯥꯎꯏꯗ꯫ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝ ꯈꯔ ꯃꯇꯝ ꯈꯔ ꯂꯦꯟꯁꯤꯀꯣ꯫ ꯑꯩ ꯌꯥꯝ ꯊꯤꯅ ꯋꯥꯔꯦ ꯍꯥꯏꯕ, ꯋꯥꯕꯨ ꯁꯥꯊꯤꯅ ꯋꯥꯔꯦꯕ꯫ ꯗꯥ ꯂꯥꯆꯦꯟꯕ ꯍꯣꯏꯒ ꯆꯦꯒ ꯀꯔꯤ ꯃꯔꯤ ꯊꯨꯡꯅꯒꯦ? ꯗꯥ ꯂꯥꯆꯦꯟꯕꯗꯣ ꯏꯇꯩꯅꯦ꯫ ꯆꯦꯒꯤ ꯅꯅꯥꯎꯄꯤꯁꯨ ꯐꯖꯕꯅꯦ꯫ ꯆꯦꯁꯦ ꯑꯥꯏꯂꯤꯠ ꯁꯔꯖꯔꯤ ꯇꯧꯕ꯭ꯔꯣ? ꯇꯧꯗꯦꯗ꯫ ꯆꯦꯁꯦ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ꯫ ꯊꯦꯡꯛ ꯌꯨ꯫ ꯑꯩ ꯀꯩꯅꯣ ꯃꯤꯠꯁꯦ ꯁꯔꯖꯔꯤ ꯇꯧ ꯃꯥꯟꯕ꯭ꯔꯣ? ꯇꯧꯗꯦꯗ꯫ ꯀꯩꯝ ꯂꯩꯇꯝ꯫ Please come again in Kampung 6. Yes, I will definitely come again. ꯂꯥꯛꯀꯦ, ꯑꯃꯨꯛ ꯂꯥꯛꯀꯦ, ꯀꯣꯏꯕ ꯂꯥꯛꯀꯦ꯫ ꯑꯩ ꯂꯥꯏꯚ ꯊꯥꯔꯤꯌꯦ, ꯑꯩ ꯋꯥꯗꯅ꯫ ꯆꯦ ꯕꯦꯝꯅ ꯑꯩ ꯍꯤꯡꯉꯤꯕ꯭ꯔꯥꯅ ꯍꯪꯉꯛꯏ꯫ ꯂꯥꯏꯚ ꯊꯥꯔꯤ, ꯂꯥꯏꯚ꯫ ꯔꯣꯁꯅꯤ ꯁꯔꯃ ꯀꯥꯏ ꯂꯩꯅꯣ ꯆꯦ? ꯆꯦꯕꯦꯝ ꯈꯣꯏꯗ ꯂꯩꯌꯦ꯫ ꯑꯩ ꯀꯥꯔ ꯃꯅꯨꯡꯗ 24 ꯑꯋꯥꯔ ꯆꯦꯂꯦꯟꯖ, ꯀꯥꯔ ꯃꯅꯨꯡꯗ 24 ꯑꯋꯥꯔꯒꯤ ꯂꯩꯕꯒꯤ ꯆꯦꯂꯦꯟꯖ ꯇꯧꯔꯤꯌꯦ꯫ ꯃꯣꯏ ꯒꯦꯠ ꯄꯥꯟꯗꯕꯅꯦ, ꯑꯗꯨꯅ ꯐꯥꯕ ꯂꯥꯛꯀꯦ꯫ ꯄꯥꯟꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯗꯥ ꯂꯥꯆꯦꯟꯕ ꯑꯗꯨꯝ ꯁꯪꯕꯤꯅꯤꯌꯦ꯫ ꯆꯦ ꯁꯥꯅꯤꯌꯥꯅ ꯀꯧꯔꯛꯑꯣ꯫ ꯑꯣ, ꯆꯦ ꯁꯥꯅꯤꯌꯥꯅ ꯀꯧꯔꯛꯑꯣ꯫ ꯍꯥꯏ ꯁꯥꯅꯤꯌꯥ꯫ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯧꯖꯤꯛ? ꯑꯩ ꯍꯧꯖꯤꯛ ꯄꯨꯡ ꯈꯛꯇꯅꯦ, ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯃꯤꯠꯁꯦ ꯎꯔꯤꯁꯦ ꯄꯨꯡ ꯈꯛꯇꯪ꯫ ꯑꯁ ꯄꯨꯡ ꯌꯦꯡꯉꯨꯅꯦ, ꯁꯨꯡꯆꯠ ꯆꯠꯇꯦ ꯍꯥꯏꯕ꯫ ꯆꯦ ꯉꯥꯛꯆꯣꯛꯄꯣꯛꯄꯤꯗꯗꯤ ꯂꯥꯛꯑꯕꯣꯌꯦ? ꯑꯩ ꯂꯥꯛꯇ꯭ꯔꯤ꯫ ꯆꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯑꯩ ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯀꯩꯅꯣ ꯀꯧꯋꯦ, ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯃꯧꯔꯤꯅꯥ ꯀꯧꯋꯦ꯫ ꯆꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ? ꯏꯔꯣꯝꯕ ꯆꯥꯏꯌꯦ꯫ ꯆꯦ ꯀꯥꯏ ꯂꯩꯔꯤꯅꯣ? ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯌꯦ ꯃꯌꯥꯝ, ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯤ 24 ꯑꯋꯥꯔꯁꯀꯤ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯕ꯫ ꯍꯥꯏ ꯁꯤꯕꯥꯅꯤ ꯂꯨꯋꯥꯡ, ꯍꯥꯏ ꯁꯤꯁꯇꯔ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯇꯣꯟꯖꯝ ꯁꯨꯔꯁ, ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯨꯡꯉꯥꯏꯔꯤ꯫
ꯆꯦꯒꯤ ꯅꯝꯕꯔ ꯄꯥꯝꯃꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯤꯗ ꯅꯝꯕꯔ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯌꯦ ꯑꯩ ꯁꯤꯗ ꯅꯝꯕꯔ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯈꯔ ꯍꯧꯔꯛꯑꯣ ꯉꯁꯤꯗꯤ ꯃꯇꯝ ꯈꯔ ꯂꯦꯟꯒꯦ ꯆꯥꯛ ꯆꯥꯔꯕꯣ ꯃꯧꯔꯤꯅꯥ ꯆꯥꯛ ꯆꯥꯔꯦ ꯆꯦꯕꯦꯝꯒꯤ ꯃꯆꯦ ꯂꯩ ꯍꯥꯏꯗꯨꯗꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯆꯦꯕꯦꯝꯒꯤ ꯃꯆꯦ ꯂꯩꯇꯤꯌꯦ ꯆꯦ ꯆꯦ ꯅꯝꯕꯔ ꯄꯥꯝꯃꯤ ꯅꯝꯕꯔꯁꯤꯗꯤ ꯁꯤꯗ ꯌꯥꯔꯣꯏ ꯆꯦ ꯀꯃꯦꯟ ꯄꯥꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯆꯤꯡꯈꯩ ꯉꯥꯟꯕ ꯅꯤꯡꯊꯧꯖꯥ ꯍꯥꯏ ꯆꯦꯕꯦꯝ ꯊꯕꯛ ꯁꯨꯔꯤꯃ ꯃꯄꯥꯟ ꯃꯉꯣꯟꯗ ꯆꯦꯡ ꯈꯞꯄꯤꯃ ꯆꯦ ꯑꯕꯦꯝ ꯀꯔꯤ ꯍꯣꯠꯅꯒꯦ ꯆꯦꯕꯦꯝꯂ ꯃꯥ ꯕꯦꯡꯗ ꯊꯕꯛ ꯇꯧꯕꯅꯤ ꯑꯩ ꯄꯨꯖꯥ ꯀꯣꯏꯗꯦ ꯄꯨꯖꯥ ꯃꯅꯨꯡꯗ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯔꯦ ꯇ꯭ꯔꯁꯇꯤꯅꯥ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯕ꯭ꯂꯣꯛ ꯅꯝꯃꯛꯀꯦ ꯆꯦꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯑꯕꯦꯝꯃ ꯑꯝꯇ ꯀꯧꯔꯛꯑꯣ ꯍꯥꯏ ꯑꯕꯦꯝꯃ ꯉꯥꯏꯈꯣꯀꯣ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ 2:55 ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯄꯨꯡꯁꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯒ ꯃꯣꯏꯅ ꯋꯥꯔꯤ ꯍꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯌꯥꯝꯅ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ ꯁꯤꯗ ꯂꯩꯔꯦ ꯃꯤꯡ ꯌꯥꯎꯔꯦ ꯑꯗꯨ ꯍꯥꯏ ꯇꯧꯔꯛꯏꯁꯦ ꯍꯥꯏ ꯃꯇꯝ ꯂꯦꯟꯂꯤ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯟꯒꯦ ꯀꯥꯔ ꯃꯅꯨꯡꯗ ꯀꯦꯃꯦꯔꯥꯁꯦ ꯍꯧꯖꯤꯛꯀꯤ ꯐꯤ ꯁꯨꯔꯤ ꯆꯦꯕꯦꯝꯅ ꯁꯤꯗ ꯆꯦꯡ ꯀꯩꯅꯣ ꯇꯧꯔꯤ ꯆꯦꯕꯦꯝ ꯆꯦꯡ ꯃꯜꯂꯤ ꯑꯗꯨꯝ ꯋꯥꯊꯤ ꯑꯗꯨꯝ ꯁꯨꯅꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯂꯥꯏꯐ ꯑꯗꯨꯝ ꯊꯥꯅ ꯁꯨꯃꯥꯏꯅ ꯂꯩꯔꯤ ꯃꯌꯥꯝ ꯌꯥꯝ ꯋꯥꯕ ꯆꯦꯁꯦ ꯌꯥꯝꯅ ꯋꯥꯕ ꯃꯥꯜꯂꯦ ꯉꯥꯏꯈꯣꯀꯣ ꯋꯥꯗꯤ ꯈꯔ ꯑꯗꯨꯝ ꯋꯥꯔꯦ ꯁꯨꯃꯥꯏꯅ ꯃꯐꯝꯗ ꯑꯗꯨꯝ ꯂꯩꯕꯁꯦ ꯋꯥꯏꯑꯦꯕ ꯀꯥꯏ ꯂꯩꯔꯤꯅꯣ ꯀꯥꯔ ꯀꯩꯅꯣꯗ ꯆꯦꯕꯦꯝ ꯍꯣꯏꯗ ꯂꯩꯔꯤꯅꯦ ꯅꯣꯏ ꯕꯣꯅꯦꯝꯗꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯅꯣ ꯑꯩꯈꯣꯏ ꯕꯣꯅꯦꯝ ꯀ꯭ꯂꯥꯁ 4 ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯔꯤꯗꯤꯌꯔꯁ ꯍꯥꯏ ꯀꯩꯅꯣ ꯌꯥꯆꯪ ꯆꯅꯨ ꯇꯣꯏꯖꯝ ꯁꯨꯔꯁ ꯍꯥꯏ ꯆꯦꯂꯤꯅꯥ ꯊꯥꯡꯖꯝꯆꯦ ꯍꯥꯎ ꯆꯦ ꯋꯥꯊꯤ ꯈꯔ ꯉꯥꯡꯁꯦ ꯉꯥꯡꯁꯦ ꯅꯣꯏ ꯍꯥꯟꯅ ꯍꯧꯔꯛꯑꯣ ꯑꯗꯨ ꯉꯥꯡꯅꯁꯦꯕ ꯂꯩꯍꯜꯂꯤꯅꯣ ꯀꯩ ꯃꯔꯝꯒꯤ ꯀꯥꯔꯗ ꯂꯩꯍꯜꯂꯤꯅꯣ ꯑꯗꯨꯝ ꯑꯩꯗꯣ ꯑꯗꯨꯝ ꯀꯥꯔ ꯃꯅꯨꯡꯗ 24 ꯑꯋꯥꯔ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕꯅꯤꯗ ꯀꯥꯔ ꯃꯅꯨꯡ ꯑꯗꯨꯝ ꯇꯨꯝꯕꯁꯨ ꯀꯥꯔ ꯃꯅꯨꯡ ꯑꯗꯨꯝ ꯇꯨꯝꯗꯣꯏꯅꯦ ꯆꯦ ꯃꯣꯔꯅꯤꯡ ꯔꯨꯇꯤꯟꯁꯦ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎꯀꯣ ꯇꯧꯔꯛꯀꯦ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯀꯩꯅꯣ ꯏꯔꯣꯝꯕ ꯆꯥꯏ
ꯏꯔꯣꯝꯕꯁꯨ ꯀꯥꯔ ꯃꯅꯨꯡ ꯆꯥꯛ ꯆꯥꯕꯤꯅꯤ ꯃꯌꯥꯝ ꯆꯥꯛꯀꯗꯨꯗ ꯀꯥꯔ ꯃꯅꯨꯡ ꯆꯥꯕꯤꯅꯤ ꯈꯔ ꯋꯥꯏꯑꯦ ꯋꯥꯕꯨꯗꯤ ꯑꯗꯨꯝ ꯋꯥꯏꯑꯦ ꯋꯥꯕꯁꯨ ꯎꯕ꯭ꯔꯣ ꯀꯥꯡ ꯆꯤꯛꯑꯣꯏꯗ ꯍꯣꯔꯦꯟ ꯂꯩꯕ ꯀꯥꯟꯗꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯒꯥꯔꯤ ꯉꯁꯤ ꯍꯥꯟꯅ ꯈꯣꯝꯖꯤꯜꯂ ꯂꯩꯗꯣꯏꯅꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂ ꯂꯩꯌꯦ ꯆꯦ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤ ꯑꯝꯇ ꯀꯧꯔꯛꯑꯣ ꯍꯥꯏ ꯄ꯭ꯔꯤꯌꯥꯂꯛꯁꯃꯤ ꯆꯦ ꯏꯁꯄꯥꯏꯁꯤ ꯑꯝꯇ ꯆꯥꯔꯛꯑꯣ ꯂꯥꯏꯐꯇ ꯆꯥꯔꯛꯀꯦ ꯆꯥꯛꯇꯨꯗꯤ ꯀꯗꯥꯏꯗ ꯊꯣꯡꯗꯣꯏꯕ ꯆꯥꯛꯇꯤ ꯊꯣꯡꯉꯣꯏꯌꯦ ꯆꯥꯛꯇꯤꯅꯦ ꯑꯗꯨꯝ ꯆꯦꯕꯦꯝ ꯈꯣꯏꯅ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯑꯩꯅ ꯀꯥ ꯃꯅꯨꯡ ꯆꯥꯗꯣꯏꯕ ꯑꯩꯗꯤ ꯀꯨꯝꯊꯕ ꯌꯥꯗꯕꯅꯤꯅ ꯅꯥꯇꯣꯟꯗꯣ ꯁꯦꯝꯃꯣ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯣꯏ ꯑꯩ ꯅꯥꯇꯣꯟꯁꯦ ꯁꯦꯝꯕꯤ ꯀꯤꯖꯩ ꯇꯧꯕꯅꯤꯅꯦ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯅꯥꯇꯣꯟ ꯁꯦꯝꯕꯁꯨ ꯀꯤꯖꯩ ꯑꯩ ꯅꯥꯇꯣꯟꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯕ ꯁꯨꯃꯥꯏꯅ ꯂꯥꯛꯑꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯕꯅꯦꯕ ꯅꯥꯇꯣꯟꯁꯦ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯕꯗ ꯁꯣꯝꯗ ꯑꯃꯒ ꯆꯠꯂꯦꯕ ꯄꯨꯡ ꯀꯌꯥꯗꯒꯤ ꯂꯩꯕ ꯍꯧꯔꯤꯅꯣ ꯄꯨꯡ 10ꯗꯒꯤ ꯂꯩꯕ ꯍꯧꯔꯤꯅꯦ ꯃꯌꯥꯝ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯕ ꯕ꯭ꯂꯣꯛꯇꯣ ꯌꯦꯡꯕꯤꯌꯨꯀꯣ ꯆꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯕ꯭ꯔꯣ ꯄꯥꯏꯌꯦ ꯑꯩ ꯔꯤꯗꯤ ꯍꯥꯔꯠ ꯁꯨꯝ ꯂꯩꯕꯅꯦ ꯑꯦꯐ ꯕꯤ ꯌꯨꯖꯔ ꯅꯦꯝ ꯄ꯭ꯂꯤꯖ ꯔꯤꯗꯤ ꯍꯔꯠꯁ ꯍꯥꯏꯅ ꯂꯩꯕꯅꯦ ꯋꯥꯁꯔꯨꯝ ꯆꯪꯅꯤꯡꯉꯗꯤ ꯀꯝꯗꯧꯅꯤ ꯆꯦ ꯋꯥꯁꯔꯨꯝ ꯆꯪꯅꯤꯡꯉꯁꯨ ꯈꯥꯡꯕ ꯇꯥꯔꯦ ꯑꯩ ꯉꯁꯥꯏꯅꯦ ꯆꯪꯊꯣꯛꯈ꯭ꯔꯦꯕ ꯄꯨꯡ 10 ꯆꯪꯗ꯭ꯔꯤꯉꯩ ꯀꯥ ꯃꯅꯨꯡ ꯆꯪꯗ꯭ꯔꯤꯉꯩꯗ ꯆꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯏꯁꯤꯡ ꯌꯥꯝ ꯊꯛꯇꯦꯕ ꯋꯥꯁꯔꯨꯝ ꯁꯤꯁꯦ ꯗꯥꯅꯆꯦꯝꯕꯅ ꯁꯤꯁꯦ ꯄꯤꯛ ꯊꯟꯕ ꯑꯃ ꯄꯤꯔꯛꯄꯅꯦꯕ ꯈꯖꯤꯛ ꯈꯛꯇꯅꯦ ꯑꯩ ꯉꯁꯥꯏ ꯆꯥꯛ ꯆꯥꯕꯒꯤ ꯈꯖꯤꯛ ꯈꯛꯇꯅꯦ ꯁꯤ ꯈꯛꯇꯅꯦ ꯊꯛꯏꯁꯦ ꯑꯇꯩ ꯊꯛꯇꯦ ꯋꯥꯁꯔꯨꯝ ꯆꯪꯅꯤꯡꯗꯅꯕꯅ ꯆꯦꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯅꯤꯔꯃꯂꯥ ꯏꯁꯩ ꯁꯛꯂꯛꯑꯣ ꯇꯥꯊꯣꯛꯁꯤ ꯐꯖꯅꯤ ꯑꯩ ꯏꯁꯩ ꯁꯛꯄ ꯍꯩꯇꯤꯌꯦ ꯏꯁꯩ ꯁꯛꯄ ꯍꯩꯇꯤꯌꯦ ꯑꯩꯕꯨ ꯏꯁꯩ ꯁꯛꯄ ꯍꯩꯕ꯭ꯔꯅꯦ ꯍꯩꯇꯦꯗ ꯏꯁꯩ ꯁꯛꯄ ꯆꯦꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯊꯥꯔꯛꯑꯣ ꯌꯦꯡꯒꯦ ꯅꯥꯇꯣꯟ ꯁꯔꯖꯔꯤꯒ ꯑꯝꯇ ꯇꯧꯔꯨꯅꯨ ꯆꯦ ꯁꯣꯏꯔꯒ ꯑꯃꯨꯛ ꯊꯤꯅꯤ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯂꯩꯌꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯗꯨꯅꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯉꯣꯅꯦ ꯃꯌꯥꯝꯅ ꯈꯜꯂꯦ ꯌꯦꯡꯉꯣ ꯅꯥꯇꯣꯟꯁꯦ ꯁꯔꯖꯔꯤ ꯇꯧꯔꯦꯅ ꯈꯜꯂꯁꯦ ꯑꯗꯨ ꯁꯣꯏꯗꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯑꯃꯨꯛ ꯍꯥꯏꯅꯗꯣꯏꯅꯦꯕ ꯍꯥꯟꯅꯒꯤ ꯅꯥꯇꯣꯟꯗꯨꯅ ꯍꯦꯟꯅ ꯐꯔꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯁꯦꯝꯃꯒꯅ ꯍꯦꯜꯂꯦ ꯀꯩꯅꯣ ꯇꯧꯕ ꯊꯤꯖꯤꯟꯕ ꯁꯦꯝꯃ ꯍꯦꯜꯂꯦ ꯈꯣꯠꯂꯦ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯍꯥꯏꯕꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯦꯝꯗꯕꯅ ꯐꯔꯦ ꯅꯠꯇ꯭ꯔꯥ ꯁꯣꯐꯤꯌꯥ ꯁꯦꯝꯗꯕꯅ ꯐꯔꯦꯕ ꯁꯦꯝꯃꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯤ ꯍꯩꯇ꯭ꯔꯁꯨ ꯁꯛꯂꯛꯑꯣꯃꯤ ꯆꯦ ꯀꯥ ꯃꯅꯨꯡꯗ ꯂꯩꯕꯩ ꯕ꯭ꯂꯣꯛꯇꯣ ꯉꯁꯤ ꯊꯥꯒꯠꯄꯤꯔꯛꯑꯣ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯍꯌꯦꯡꯒꯤ ꯄꯨꯡ 10 ꯂꯩꯗꯣꯏꯅꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯨꯡ 12ꯁꯨ ꯄꯨꯡ 1ꯁꯨ ꯄꯨꯡ 2ꯁꯨ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯁꯨ ꯂꯣꯏ ꯂꯩꯗꯣꯏꯅꯦ ꯍꯌꯦꯡ ꯄꯨꯡ 10 ꯂꯩꯗꯣꯏꯅꯦ ꯑꯗ ꯑꯃꯨꯛ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯑꯃꯨꯛ ꯊꯥꯒꯠꯂꯛꯇꯣꯏꯅꯦ ꯉꯁꯤꯗꯤ ꯌꯥꯔꯔꯣꯏ ꯀꯦꯔꯒ ꯊꯤꯔꯦꯅ ꯃꯤ ꯋꯥ ꯉꯥꯡꯅꯕꯤꯗꯣꯏꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯉꯥꯡꯅꯗꯣꯏꯅꯦꯕ ꯑꯁ ꯁꯔꯖꯔꯤ ꯇꯧꯕꯤꯒ ꯍꯥꯏꯕꯤꯗꯣꯏꯅꯦ ꯑꯩꯁꯦ ꯁꯔꯖꯔꯤ ꯇꯧꯔꯕꯣ ꯏꯕꯦꯝꯃ ꯅꯪꯗꯤ ꯐꯖꯗ꯭ꯔꯦ ꯑꯃꯨꯛ ꯍꯥꯏꯕꯤꯗꯣꯏꯅꯦꯕ ꯑꯗꯨ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯅꯦꯕ ꯄꯩꯁꯥꯗꯣ ꯇꯤꯡꯒꯩ ꯇꯧꯊꯣꯔꯛꯑꯒ ꯅꯠꯇ꯭ꯔꯥ ꯆꯦ ꯑꯩ ꯍꯦꯟꯊꯣꯏ ꯀꯧꯋꯦ ꯍꯥꯏ ꯍꯦꯟꯊꯣꯏ ꯆꯦ ꯃꯥꯂꯣꯃꯤ ꯅꯤꯂꯟꯖꯅꯥ ꯗꯥꯔꯒꯤ ꯐꯦꯟ ꯂꯣꯕ ꯑꯣ ꯀꯩꯅꯣꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯃꯥꯏ ꯕ꯭ꯂꯣꯛꯇꯣ ꯌꯦꯡꯉꯣ ꯃꯥꯒꯤꯗꯣ ꯗꯤꯌꯔꯒꯨꯝꯕꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯁ ꯑꯩꯗꯤ ꯃꯥꯗꯧꯅ ꯃꯇꯧꯒ ꯇꯝꯅꯤꯡꯖꯥꯅꯤ ꯑꯗꯣ ꯉꯝꯗꯕꯩ ꯋꯥꯅꯤ ꯆꯦ ꯑꯩꯅ ꯑꯥꯏꯖꯤꯗ ꯃꯦꯁꯦꯁ ꯊꯥꯕ ꯀꯥꯟꯗ ꯆꯦꯅ ꯍꯜꯂꯛꯇꯦ ꯑꯩꯗꯣ ꯑꯥꯏꯖꯤꯒꯤꯗꯣ ꯃꯦꯁꯦꯁꯇꯣ ꯌꯥꯝꯃꯟꯗꯅ ꯑꯩꯗꯣ ꯀꯔꯝꯕꯅꯣ ꯈꯪꯗꯕꯩꯅꯦ ꯁꯥꯎꯒꯅꯨꯀꯣ ꯁꯤꯂꯤꯅ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯆꯥꯛꯇꯤ ꯆꯦꯕꯦꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯤꯁꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯗꯣꯏꯕ ꯕꯨꯠ ꯊꯣꯛꯂꯛꯑꯗꯤ ꯃꯌꯥꯝꯒ ꯄꯨꯂꯞ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯦꯗꯅ ꯍꯣꯔꯦꯟ ꯍꯥꯎꯕ꯭ꯔꯣ ꯆꯤꯆꯦꯒ ꯌꯥꯝ ꯃꯥꯟꯅꯩ ꯀꯟꯇꯦꯟꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯅꯣꯏ ꯑꯅꯤꯡꯕ ꯃꯅꯤꯄꯨꯔꯒꯤ
ꯅꯤꯅꯟꯖꯅꯥ ꯗꯥꯔ ꯑꯩꯗꯤ ꯃꯥꯗꯧꯅ ꯃꯇꯧ ꯇꯝꯕ ꯉꯝꯖꯔꯦ ꯑꯩ ꯂꯣꯏꯔꯦ ꯑꯩ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯆꯦ ꯐꯦꯕ꯭ꯔꯥꯏꯠ ꯌꯨꯇ꯭ꯌꯨꯕꯔ ꯀꯅꯥꯅꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯩ ꯐꯦꯕ꯭ꯔꯥꯏꯠ ꯍꯧꯖꯤꯛꯀꯤ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕꯔꯁꯦ ꯍꯦꯛꯇ ꯑꯩ ꯐꯦꯕ꯭ꯔꯥꯏꯠꯁꯦ ꯍꯦꯛꯇ ꯍꯣꯡꯒꯜꯂꯦꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯨꯔꯗꯤ ꯀꯩꯅꯣꯒ ꯁꯨꯔꯕꯂꯥꯒ ꯔꯦꯕꯤꯖꯤꯇꯥꯒ ꯑꯁ ꯃꯕꯥꯅꯤꯒꯤ ꯑꯃꯅ ꯃꯦꯀꯞꯅ ꯐꯖꯕꯤꯒ ꯈꯨꯡꯒꯪ ꯅꯨꯄꯤꯒꯤ ꯑꯁ ꯑꯩ ꯉꯥꯎꯕꯅꯤꯃꯦ ꯑꯩ ꯁꯨꯔꯕꯂꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗ ꯉꯥꯎꯋꯦ ꯍꯥꯏꯕ ꯑꯁ ꯑꯩ ꯉꯥꯎꯋꯤꯗ ꯆꯦ ꯑꯩꯅ ꯃꯦꯁꯦꯁ ꯀꯩꯅꯣ ꯍꯟꯖꯤꯔꯣ ꯀꯥꯟꯅꯗ꯭ꯔꯦ ꯍꯣꯔꯦꯟ ꯑꯍꯤꯡꯁꯨ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯊꯥꯔꯛꯀꯦ ꯅꯣꯏꯗꯨꯗꯤ ꯂꯣꯏ ꯇꯨꯝꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯑꯍꯤꯡꯗꯗꯤ ꯍꯣꯏ ꯍꯣꯔꯦꯟ ꯄꯨꯡ 8 ꯇꯔꯥ ꯑꯗꯨꯋꯥꯏꯗ ꯊꯥꯔꯛꯀꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯣꯔꯦꯟ 12 ꯇꯥꯔꯗꯤ ꯇꯨꯝꯅꯈ꯭ꯔꯅꯤꯅ ꯅꯣꯏꯗꯤ ꯑꯩꯁꯨ ꯇꯨꯝꯕ ꯊꯦꯝꯗꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯅꯠꯇ꯭ꯔꯗꯤ ꯀꯤꯔ ꯂꯩꯔꯅꯦꯕ ꯑꯩꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯆꯦ ꯑꯩ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯌꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯍꯧꯖꯤꯛ 24 ꯑꯋꯥꯔ ꯆꯦꯂꯦꯟꯖ ꯇꯧꯔꯤꯌꯦ 24 ꯑꯋꯥꯔꯁ ꯂꯩꯔꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯆꯦ ꯔꯦꯁꯋꯥꯟꯖ ꯀꯩꯅꯣ ꯔꯤꯁꯋꯥꯅꯥ ꯍꯥꯏꯔꯣ ꯍꯥꯏ ꯔꯤꯁꯋꯥꯅꯥ ꯑꯩ ꯄ꯭ꯔꯅꯥꯎꯟꯁꯤꯌꯦꯁꯟ ꯂꯥꯜꯂꯗꯤ ꯁꯥꯎꯅꯨꯀꯣ ꯁꯣꯐꯤꯌꯥꯅ ꯂꯥꯏꯐ ꯑꯗꯨꯝ ꯊꯥꯔꯛꯑꯣ ꯆꯦ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣ ꯂꯥꯏꯐ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯁꯤꯌꯨ ꯅꯪ ꯏꯅꯥꯎꯄꯤꯗꯤ ꯀꯩꯅꯣ ꯌꯨꯝꯗ ꯂꯩꯍꯧꯋꯦ ꯑꯩ ꯍꯧꯖꯤꯛ ꯗꯤꯌꯔ ꯇꯧꯕ ꯂꯥꯛꯏꯅꯦ ꯆꯦꯒꯤ ꯅꯅꯥꯎꯄꯤꯗꯣ ꯅꯍꯥꯟꯃꯨꯛ ꯕꯖꯥꯔꯗ ꯂꯩꯍꯧꯋꯤ ꯀꯧꯅ ꯏꯀꯥꯏꯗꯅ ꯀꯧꯕ ꯏꯀꯥꯏꯗꯅ ꯀꯧꯗ꯭ꯔꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯂꯩꯍꯧꯋꯦ ꯌꯥꯝ ꯐꯖꯖꯥꯠꯅꯤ ꯋꯥꯡꯊ꯭ꯔꯣꯡꯒ ꯋꯥꯡꯕꯅꯦ ꯏꯅꯥꯎꯄꯤꯅ ꯌꯥꯝ ꯋꯥꯡꯕꯅꯦ ꯑꯩꯉꯣꯟꯗꯩꯁꯨ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯅ ꯌꯦꯡꯈꯠꯂꯦꯕ ꯏꯅꯥꯎꯄꯤꯗ ꯍꯥꯏ ꯊꯣꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯤ ꯆꯦ ꯕꯦꯝ ꯍꯣꯏꯗ ꯂꯩꯔꯤꯔꯣ ꯆꯦ ꯕꯦꯝ ꯍꯣꯏꯗ ꯂꯩꯌꯦ ꯆꯦ ꯕꯦꯝ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯊꯣꯛꯄ ꯌꯥꯗꯦ ꯆꯦꯕꯦꯝ ꯁꯤꯗ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯆꯦꯡꯃꯟ ꯂꯩꯔꯦ ꯁꯤꯗ ꯆꯦꯕꯦꯝ ꯆꯦꯡꯃꯟ ꯂꯩꯔꯦ ꯆꯦ ꯅꯍꯥꯟ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯝꯕ꯭ꯔꯣ ꯆꯦꯒꯤ ꯕꯤ ꯑꯦꯐꯀ ꯆꯠꯄ ꯎꯏꯌꯦ ꯂꯥꯛꯑꯝꯒꯅꯤ ꯆꯦ ꯀꯁꯥꯔꯗꯁꯨ ꯀꯣꯏꯊꯣꯔꯛꯑꯣ ꯀꯣꯏꯔꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯂꯨꯁꯤꯅꯥ ꯋꯦꯜꯀꯝ ꯆꯦ ꯍꯥꯏ ꯔꯁꯅꯥꯗꯣ ꯍꯥꯏꯠ ꯀꯌꯥ ꯑꯣꯏꯒꯦ 5.5 ꯈꯤꯇꯪ ꯍꯦꯟꯕꯅꯤ ꯀꯩꯒꯤꯅꯣ ꯅꯪ ꯊꯣꯛꯄ ꯌꯥꯗꯦ ꯑꯩ ꯍꯧꯖꯤꯛꯅꯦ ꯀꯩꯅꯣ ꯇꯧꯔꯤꯌꯦ ꯆꯦꯂꯦꯟꯖ ꯇꯧꯔꯤꯌꯦ ꯀꯥꯔ ꯃꯅꯨꯡꯗ 24 ꯑꯋꯥꯔ ꯂꯩꯕꯒꯤ ꯆꯦ ꯑꯦꯁ ꯀꯌꯥ ꯍꯥꯏꯕꯤꯔꯛꯑꯣ 24 ꯆꯦ ꯔꯁꯅꯥꯗꯣ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯇꯝꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯈꯟꯈ꯭ꯔꯕꯣ ꯃꯥ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯇꯝꯃꯤꯅꯦ ꯆꯦ ꯉꯁꯤ ꯉꯧꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯆꯦ ꯈꯪꯗ꯭ꯔꯦ ꯄꯥꯕꯗ ꯏꯔꯦꯜ ꯉꯥꯛꯇꯪ ꯄꯨꯟꯁꯤꯜꯂꯛꯑꯣ ꯏꯔꯦꯟꯗꯣ ꯃꯅꯨꯡ ꯂꯩꯕ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯩ ꯊꯣꯛꯄ ꯌꯥꯗꯦ ꯑꯩꯒꯤ ꯊꯣꯛꯄ ꯌꯥꯗꯦ ꯀꯩ ꯍꯥꯏ ꯖꯤꯃꯤꯅ ꯍꯥꯏ ꯖꯤꯃꯤ ꯅꯤꯔꯃꯂꯥꯕꯨ ꯆꯦ ꯌꯥꯔꯗꯤ ꯅꯣꯡꯃ ꯎꯅꯁꯦ ꯕꯤꯅꯤꯇꯥ ꯗꯦꯕꯤꯅ ꯂꯞ ꯐ꯭ꯔꯣꯝ ꯑꯁꯥꯝ ꯍꯣꯖꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯁꯥꯝꯗꯗꯤ ꯍꯧꯖꯤꯛꯁꯦ ꯗꯨꯔꯒꯥ ꯄꯨꯖꯥ ꯐꯖꯅ ꯇꯧꯔꯝꯒꯅꯤꯀꯣ ꯌꯥꯝ ꯆꯥꯎꯅꯒ ꯔꯥꯙꯥꯀꯥꯟꯇ ꯏꯂꯥꯡꯕꯝ ꯍꯥꯏ ꯄꯨꯡ ꯀꯌꯥꯐꯥꯎ ꯂꯩꯗꯣꯏꯅꯣ ꯍꯌꯦꯡꯒꯤ ꯄꯨꯡ 10 ꯂꯩꯗꯣꯏꯅꯦ ꯏꯅꯥꯎꯄꯤ ꯂꯩꯇꯦ ꯑꯩ ꯗꯥꯔꯥꯆꯦ ꯃꯣꯏꯗ ꯂꯩꯌꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯈꯣꯡ ꯍꯥꯝꯅꯤꯡꯉꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯥꯡꯉꯦꯗꯅ ꯑꯗꯨꯕꯨꯗꯤ ꯍꯥꯝꯅꯤꯡꯉꯣꯏꯗ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯈꯪꯖꯩ ꯏꯁꯥꯅ ꯍꯥꯝꯅꯤꯡꯕꯩ ꯇꯥꯏꯃꯤꯡꯁꯦ ꯊꯧꯗꯥꯝ ꯆꯦꯂꯦꯟꯖ ꯐꯥꯎꯗꯤ ꯅꯩꯔꯦ ꯆꯦꯂꯦꯟꯖ ꯇꯧꯔꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯤ ꯑꯗꯨꯅꯦ ꯀꯩꯅꯣꯗꯗꯤ ꯇꯧꯔꯝꯒꯅꯤ ꯌꯥꯝ ꯆꯥꯎ ꯇꯧꯅꯕꯅꯦꯕ ꯅꯣꯡꯃ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯥꯟꯗ ꯌꯥꯎꯒꯦ ꯀꯥꯏꯗꯒꯤꯅꯣ ꯆꯦ ꯑꯩ ꯀꯥꯏꯗꯒꯤꯅꯣꯗꯤ ꯗꯥꯔꯥꯆꯦ ꯃꯣꯏꯗ ꯂꯩꯌꯦ
ꯑꯣꯛꯇꯣꯕꯔ ꯆꯥꯕꯩꯗ ꯅꯪꯒꯤ ꯁꯝ ꯈꯨꯄꯨꯟꯗꯣ ꯌꯥꯝ ꯄꯛꯆꯩ ꯍꯥꯏ ꯏꯅꯥꯎꯄꯤꯅ ꯍꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯦꯅ ꯑꯗꯣ ꯄꯨꯟꯃꯤꯟꯅꯩꯅꯦ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯅ ꯆꯦ ꯀꯥꯏꯗꯅꯣ ꯑꯩ ꯗꯥ ꯂꯟꯆꯦꯟꯕ ꯍꯣꯏꯗ ꯂꯩꯌꯦ ꯆꯦꯂꯦꯟꯖ ꯇꯧꯔꯤꯌꯦ ꯀꯥꯔ ꯃꯅꯨꯡꯗ 24 hours ꯂꯩꯕꯒꯤ ꯑꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯔꯤꯌꯦ ꯏꯊꯟꯗ ꯃꯌꯥꯝ ꯆꯦ ꯕꯦꯝ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯍꯜꯂꯣ ꯑꯥ ꯄ꯭ꯔꯤꯟꯁꯤ ꯑꯝꯇ ꯀꯧꯕꯤꯔꯛꯑꯣ ꯆꯦ ꯍꯥꯏ ꯄ꯭ꯔꯤꯟꯁꯤ ꯀꯔꯝ ꯀꯥꯟꯗ ꯍꯪꯉꯛꯀꯦ ꯍꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯪꯅꯤꯡꯉꯛꯀꯦ ꯍꯥꯏꯁꯦ ꯑꯣ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯅꯣꯡꯃ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯍꯥꯝꯗꯣꯛꯈ꯭ꯔꯦ ꯈꯜꯂꯁꯦꯕꯀꯣ ꯑꯌꯨꯛꯇ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯍꯌꯦꯡꯁꯦ ꯍꯥꯝꯅꯤꯡꯗꯦꯕ ꯑꯩ ꯅꯣꯡꯃ ꯀꯥꯟꯕꯁꯨ ꯌꯥꯎꯋꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯀꯥꯟꯕꯁꯨ ꯌꯥꯎꯋꯦꯕ ꯑꯩꯗꯤ ꯌꯥꯝ ꯇꯣꯏꯅ ꯍꯥꯝꯒꯟꯗꯦꯕ ꯋꯥꯔꯤꯁꯦ ꯑꯗꯨꯒꯤꯅꯤꯗ ꯄꯤꯡꯀꯤ ꯑꯝꯇ ꯀꯧꯕꯤꯔꯛꯑꯣ ꯍꯥꯏ ꯄꯤꯡꯀꯤ ꯑꯍꯤꯡꯗ ꯃꯤꯅ ꯐꯥꯖꯜꯅꯤꯀꯣ ꯐꯥꯔꯣꯏꯗ ꯂꯣꯛ ꯇꯧꯔ ꯂꯩꯗꯣꯏꯅꯦ ꯃꯊꯪꯗ ꯗꯤꯛꯁꯅꯔꯤ ꯂꯣꯏꯐꯥꯎ ꯄꯥꯕꯒꯤ ꯂꯥꯏꯚ ꯇꯧꯔꯛꯑꯣ ꯗꯤꯛꯁꯅꯥꯔꯤ ꯂꯣꯏꯐꯥꯎ ꯄꯥꯗꯣꯏꯕ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯅꯤꯆꯦ ꯑꯣ ꯕꯤꯁꯅꯨꯄꯨꯔꯗꯒꯤꯅꯦ ꯍꯟꯗꯛꯀꯤꯁꯤꯒ ꯑꯅꯤꯔꯛ ꯁꯨꯔꯦ ꯆꯦꯒꯤ ꯂꯥꯏꯚ ꯌꯦꯡꯕ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯛꯑꯣ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯆꯦ ꯂꯥꯏꯚꯇ ꯆꯪꯉꯛꯏꯕ ꯃꯤ 88ꯁꯦ ꯂꯥꯏꯚꯀꯤ ꯑꯝꯇ ꯇꯧꯗꯦ ꯑꯣ ꯂꯥꯏꯛꯇꯤ ꯑꯝꯇ ꯇꯧꯗꯦ ꯇꯧꯔꯛꯑꯣ ꯍꯥꯏꯌꯣ ꯆꯦ ꯅꯪꯒꯤ ꯅꯅꯥꯎꯊꯣꯏ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯂꯥꯏꯛ ꯇꯧꯗꯕ꯭ꯔꯥ ꯂꯥꯏꯠ ꯑꯃꯃꯝ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯆꯦꯁꯦ ꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯥꯏꯖꯤꯗ ꯀꯩꯒꯤ ꯐꯣꯂꯣ ꯕꯦꯛ ꯍꯜꯂꯛꯇ꯭ꯔꯤꯅꯣ ꯑꯩ ꯑꯥꯏꯖꯤꯗꯣ ꯀꯩꯅꯣꯗ ꯐꯣꯂꯣꯗꯣ ꯌꯥꯝꯕꯒꯤ ꯑꯩ ꯀꯔꯝꯕꯅꯣ ꯈꯪꯗꯕꯩꯅꯦꯕꯀꯣ ꯀꯥꯏ ꯂꯩꯔꯤꯅꯣ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯔꯤ 24 hour ꯆꯦꯂꯦꯟꯖ ꯇꯧꯔꯤ ꯀꯅꯥꯒ ꯆꯦꯂꯦꯟꯖ ꯇꯧꯔꯤ ꯏꯊꯟꯗ ꯇꯧꯔꯤꯅꯤ ꯆꯦ ꯀꯩ ꯃꯊꯦꯜ ꯑꯩ ꯀꯩꯅꯣ ꯏꯔꯣꯝꯕ ꯆꯥꯔꯦ ꯆꯤꯛꯀꯟꯒ ꯀꯥꯏꯗ ꯂꯩꯒꯦ ꯀꯥꯔ ꯃꯅꯨꯡꯗ 24 hour ꯂꯩꯕꯩ ꯆꯦꯂꯦꯟꯖ ꯇꯧꯔꯤꯌꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯦꯗꯚꯥꯏꯁ ꯈꯤꯇ ꯄꯤꯔꯛꯑꯣ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯦꯗꯚꯥꯏꯁꯅꯣ ꯒꯤꯐ ꯑꯋꯦ ꯇꯧꯔꯛꯑꯣꯏꯗ꯭ꯔꯣ 50K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒ ꯒꯤꯐ ꯑꯋꯦ ꯇꯧꯔꯛꯀꯅꯤ ꯒꯥꯔꯤꯗꯣ ꯊꯕꯛ ꯑꯃꯒꯤ ꯆꯠꯄꯒꯤ ꯊꯧꯗꯣꯛꯑꯣꯏꯗ꯭ꯔꯣ ꯅꯪꯅ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯣ ꯀꯩꯅꯣ ꯇꯧꯔꯣꯏꯌꯦ ꯒꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯔꯤꯖꯥꯕꯇ ꯂꯧꯈ꯭ꯔꯦ ꯗꯥ ꯂꯟꯆꯦꯟꯕꯩꯗꯒꯤ ꯙꯅꯄꯇꯤ ꯀꯩꯁꯥꯝ ꯍꯥꯏ ꯙꯅꯄꯇꯤ ꯁꯦꯛꯇꯥꯗꯒꯤ ꯁꯛꯊꯤꯕꯤ ꯑꯃ ꯀꯣꯏꯒꯦ ꯆꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯍꯪꯒꯦ ꯑꯩ ꯔꯤꯗꯤ ꯍꯥꯔꯠꯁꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯊꯣꯏ ꯑꯇꯣꯝ ꯆꯅꯨ ꯀꯅꯥꯒꯤ ꯀꯥꯔꯅꯣ ꯗꯥ ꯂꯟꯆꯦꯟꯕꯒꯤ ꯀꯥꯔꯅꯦ ꯕꯤꯅꯤꯇꯥ ꯑꯩ ꯍꯧꯖꯤꯛꯇ ꯆꯦꯒꯤ ꯑꯣꯛꯇꯣꯕꯔ ꯆꯥꯕꯒꯤꯗꯣ ꯌꯦꯡꯒꯦ ꯇꯧꯔꯝꯃꯤꯅꯦ ꯌꯦꯡꯉꯣ ꯍꯥꯎꯕꯨꯗꯤ ꯍꯥꯎꯕꯅꯦ ꯑꯗꯣ ꯐ꯭ꯂꯣꯞꯇꯤ ꯆꯠꯄꯅꯤ ꯑꯗꯣ ꯂꯥꯏꯐꯇ ꯂꯩꯔꯝꯕꯗꯨꯒ ꯌꯦꯡꯒꯦ ꯑꯗꯣ ꯂꯥꯏꯐꯇ ꯂꯩꯔꯝꯕꯗꯨꯒ ꯌꯦꯡꯒꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯌꯥꯝ ꯏꯀꯥꯏꯕ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯒꯤꯅꯦ ꯑꯗꯨꯝ ꯈꯜ ꯂꯩꯔꯦ ꯑꯝꯇ ꯀꯣꯛꯍꯜꯂꯛꯑꯣ ꯌꯥꯝ ꯏꯀꯥꯏꯕ ꯑꯃ ꯊꯣꯛ ꯇꯥꯔꯗꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯍꯧꯈ꯭ꯔꯕ ꯄꯣꯠꯅꯤꯗꯅ ꯑꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯥꯁꯇꯤ ꯑꯗꯨꯝ ꯀꯥꯎꯊꯣꯛꯄ ꯇꯝꯁꯦꯕ ꯍꯥꯏꯗꯤ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯏꯀꯥꯏꯕꯗꯣ ꯃꯇꯨꯡꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯏꯀꯥꯏꯔꯣꯏ ꯍꯥꯏꯕꯗꯣ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯗꯣꯛꯄ ꯋꯥꯈꯟꯗ ꯑꯩ ꯍꯥꯟꯅ ꯏꯀꯥꯏꯗꯅꯕ ꯁꯨꯃꯥꯏꯅ ꯑꯩ ꯁꯦꯝꯗꯣꯛꯀꯦ ꯅꯠꯇ꯭ꯔ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯒ ꯑꯗꯨꯒ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯃꯇꯨꯡꯗ ꯏꯀꯥꯏꯗꯅꯕ ꯀꯩꯅꯣ ꯁꯦꯝꯗꯣꯛ ꯂꯣꯏꯔꯦꯅ ꯈꯟꯗꯣꯛꯑꯣꯕ ꯑꯗꯨꯏꯗꯤ ꯑꯗꯨꯝ ꯐꯕꯅꯦ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝꯃ ꯄꯥꯝꯖꯕ ꯑꯃ ꯇꯧꯔꯣ ꯍꯧꯖꯤꯛ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯤꯇꯪꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯕꯅꯦ ꯚꯥꯏ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯛꯑꯣ ꯆꯥꯔꯛꯀꯦ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯅꯖꯤꯃꯥ ꯁꯨꯔꯕꯂꯥ ꯌꯥꯎꯕ꯭ꯔꯣ ꯁꯨꯔꯕꯂꯥ ꯁꯨꯔꯕꯂꯥ ꯌꯥꯎꯗꯦ ꯀꯥꯏ ꯁꯨꯔꯕꯂꯥꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯆꯦ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯅ ꯂꯥꯏꯚ ꯊꯥꯔꯛꯏꯅꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯒꯦꯅ ꯁꯝ ꯄꯨꯟꯕ ꯌꯥꯗꯕꯔꯣꯗꯤ ꯁꯝꯁꯦ ꯉꯁꯤꯁꯦ ꯀꯣꯛ ꯂꯨꯖꯔꯛꯄ ꯑꯗꯨꯒꯤ ꯑꯩꯗꯣ ꯀꯩꯅꯣ ꯔꯕꯔꯗꯣ ꯑꯗꯨꯗꯣ ꯀꯩꯅꯣꯗ ꯀꯥ ꯃꯅꯨꯡ ꯂꯩꯈ꯭ꯔꯦꯕ ꯑꯩꯗꯤ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯌꯦꯕ ꯑꯩ ꯍꯧꯖꯤꯛ 24 hour ꯆꯦꯂꯦꯟꯖ ꯇꯧꯔꯤꯅ ꯊꯣꯛꯄ ꯌꯥꯗꯕ
ꯔꯦꯗꯤꯒꯤ ꯈꯣꯡ ꯍꯥꯝꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯪꯖꯍꯧꯔꯦ ꯂꯥꯏꯐꯇ ꯉꯥꯛꯇꯪ ꯆꯪꯉꯛꯄꯒꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯦ ꯃꯧꯔꯤꯅꯥ ꯀꯧꯋꯦ꯫ ꯁꯤꯁ ꯐꯖꯩꯀꯣ ꯊꯦꯡꯀ꯭ꯌꯨ ꯀꯥꯏꯗ ꯆꯠꯂꯤꯅꯣ? ꯀꯩꯝ ꯆꯠꯇꯦ ꯑꯩ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯔꯤꯌꯦ 24 ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯕꯒꯤ ꯆꯦꯂꯦꯟꯖ ꯇꯧꯔꯤꯌꯦ꯫ ꯃꯇꯝꯁꯦ ꯑꯁ ꯄꯨꯡ ꯀꯌꯥ ꯇꯥꯔꯝꯅꯣ ꯌꯦꯡꯒꯦꯀꯣ ꯋꯥ ꯄꯨꯡ 1 ꯇꯥꯔꯦ꯫ ꯄꯨꯡꯁꯦ ꯑꯗꯨꯝ ꯈꯔ ꯈꯔꯗꯤ ꯍꯧꯔꯦꯍꯦ꯫ ꯀꯥꯏ ꯆꯠꯂꯤꯅꯣ? ꯍꯦ ꯏꯁꯣꯔ ꯆꯦꯠꯇ ꯁꯨꯔꯕꯂꯥ ꯂꯥꯛꯑꯣ꯫ ꯀꯅꯥ ꯀꯅꯥ ꯆꯦꯂꯦꯟꯖ ꯇꯧꯔꯤꯅꯣ? ꯑꯩ ꯏꯊꯟ ꯇꯧꯖꯕꯅꯤꯗ ꯑꯩ 24 ꯑꯋꯥꯔ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯇꯧꯖꯕꯅꯤꯗ꯫ ꯄꯨꯡ ꯌꯦꯡꯕꯗ ꯋꯥꯔꯦ ꯃꯌꯥꯝ ꯉꯁꯤꯗꯩ ꯄꯨꯡꯁꯦ ꯉꯁꯥꯏꯗꯒꯤ ꯍꯪꯒꯠꯀ ꯍꯟꯗꯥꯒ ꯌꯦꯡꯕꯗ ꯚꯥꯏ ꯊꯧꯔꯒ ꯃꯇꯝ ꯂꯦꯟꯕ ꯑꯩ ꯊꯧꯕ ꯍꯩꯇꯕ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯗꯥ ꯂꯟꯆꯦꯟꯕ ꯊꯧꯍꯜꯂꯒ ꯑꯩꯈꯣꯏ ꯆꯠꯈꯤꯗꯣꯏꯅꯦ ꯃꯇꯝ ꯈꯔ ꯆꯠꯈꯤꯅꯕꯅ꯫ ꯉꯁꯤꯒꯤ ꯆꯥꯛꯇꯤ ꯆꯥꯕ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯥꯏꯔꯣ? ꯆꯥꯛ ꯆꯥꯔꯦ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯥꯔꯦ꯫ ꯆꯦ ꯄꯨꯡ ꯀꯌꯥꯗꯒꯤ ꯂꯩꯔꯛꯏꯅꯣ ꯀꯥ ꯃꯅꯨꯡꯗ? ꯄꯨꯡ ꯀꯩꯅꯣꯗꯩ ꯂꯩꯔꯛꯄꯅꯦ ꯉꯁꯥꯏ ꯄꯨꯡ 10ꯗ ꯂꯩꯔꯛꯄꯅꯦ ꯍꯌꯦꯡꯒꯤ ꯄꯨꯡ 10 ꯂꯩꯗꯣꯏꯅꯦ꯫ ꯄꯨꯡ ꯀꯌꯥ ꯋꯥꯠꯂꯤꯒꯦ? ꯈꯪꯗꯦ ꯄꯨꯡ ꯀꯌꯥ ꯋꯥꯠꯂꯤꯒꯦ? ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯍꯌꯦꯡꯒꯤ ꯄꯨꯡ 10 ꯑꯣꯏꯗꯣꯏꯕ꯫ ꯉꯁꯤ ꯅꯨꯃꯤꯠꯇꯨ ꯄꯨꯡꯁꯦ ꯁꯨꯡꯍꯧ ꯍꯧꯗꯕꯩ ꯋꯥꯅꯤꯗ ꯃꯌꯥꯝ ꯑꯩ ꯉꯥꯏꯕ ꯍꯦꯟꯃꯟꯕꯩ ꯈꯪꯗꯦꯕꯀꯣ ꯄꯨꯡꯁꯦ ꯁꯨꯡꯍꯧ ꯍꯧꯗꯕ ꯋꯥꯅꯤꯗ ꯐꯅ ꯇꯨꯝꯃꯁꯨ ꯉꯁꯥꯏ ꯄꯨꯡ 13 ꯃꯈꯥꯏ ꯑꯗꯨꯋꯥꯏ ꯇꯨꯝꯕꯅꯦ ꯐꯅ ꯀꯨꯏꯅ ꯇꯨꯝꯕ ꯑꯣꯏꯅꯤꯡꯕꯅꯦ ꯑꯗꯣ ꯄꯨꯡ 2 ꯃꯈꯥꯏ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯍꯧꯒꯠꯂꯛꯑꯦ꯫ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯗꯨꯝ ꯅꯨꯃꯤꯗꯥꯡꯁꯨ ꯂꯩꯗꯣꯏꯅꯦ ꯁꯨꯔꯕꯂꯥꯗ ꯆꯥꯛ ꯄꯨꯈꯝ ꯑꯍꯨꯝ ꯅꯤꯡꯕ ꯑꯗꯨꯗꯤ ꯇꯣꯏꯂꯦꯠꯁꯨ ꯀꯥꯗ ꯑꯗꯨꯝ ꯇꯣꯏꯂꯦꯠꯇꯤ ꯑꯗꯨꯝ ꯀꯥꯗ ꯇꯧꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯈꯪꯉꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕ ꯂꯩꯗꯣꯏꯅꯦ ꯍꯌꯦꯡꯕꯣ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯅꯤꯗ꯫ ꯑꯗꯨꯝ ꯃꯌꯥꯝꯁꯨꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣꯒꯨꯝꯕ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡꯒꯨꯝꯕ ꯆꯦꯂꯦꯟꯖꯀꯨꯝꯕ ꯑꯗꯨꯝ ꯇꯧ ꯂꯩꯕꯗꯣ ꯀꯟꯇꯦꯟꯗꯣ ꯃꯥꯟꯅꯕ ꯇꯧꯕꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯇꯧꯒꯦꯅ ꯑꯗꯨꯝ ꯁꯦꯝꯕꯅꯤꯗ ꯃꯌꯥꯝꯒꯤꯗꯃꯛꯇ꯫ ꯍꯥꯏ ꯆꯦ ꯍꯥꯏ ꯆꯦ ꯔꯦꯗꯤ ꯍꯥꯏ꯫ ꯏꯅꯥꯎꯄꯤ ꯀꯥꯏ ꯂꯩꯒꯦ? ꯏꯅꯥꯎꯄꯤ ꯌꯨꯝꯗ ꯂꯩꯍꯧꯋꯦ꯫ ꯀꯥꯏꯗ ꯂꯩꯔꯤꯅꯣ? ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯌꯦ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯀꯟꯅ ꯅꯝꯃꯤꯌꯦ 24 ꯑꯋꯥꯔ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯕ ꯆꯦꯂꯦꯟꯖꯀꯤ꯫ ꯆꯦꯂꯦꯟꯖ ꯐꯥꯎꯗꯤ ꯌꯨꯇꯨꯕꯔ ꯅꯨꯄꯥꯅ ꯐꯥꯎ ꯉꯝꯃꯣꯏ ꯈꯪꯗꯦꯗ꯫ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯅ ꯀꯔꯝꯅ ꯊꯥꯒꯠꯂꯛꯇꯣꯏꯅꯣ? ꯁꯦꯝꯕ ꯂꯣꯏꯕꯒ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯅꯤ꯫ ꯆꯦꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ? ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯦ ꯑꯩꯒꯤ ꯄꯦꯔꯦꯟꯁ꯫ ꯍꯥꯏ ꯆꯦ ꯍꯥꯏ ꯂꯤꯟꯊꯣꯏ꯫ ꯁꯅꯥ ꯇꯣꯏꯂꯦꯠ ꯈꯪꯖꯤꯟꯕꯗꯤ ꯁꯅꯥ ꯐꯪꯕꯅꯤꯀꯣ ꯋꯥ ꯐꯪꯕꯉꯩ ꯐꯩꯅꯦ꯫ ꯃꯄꯥꯟꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯌꯦꯡꯒꯦ ꯌꯦꯡꯉꯣ ꯁꯤ ꯃꯄꯥꯟꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯩꯁꯨ ꯁꯥꯏ ꯊꯣꯡꯅꯥꯎ ꯉꯥꯛꯇꯪ ꯊꯣꯡ ꯈꯛꯇꯪ ꯍꯥꯡꯗꯣꯛꯄꯅꯦ꯫ ꯁꯨꯃꯥꯏꯅ ꯑꯩ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯏꯊꯟꯗ ꯂꯩꯔꯤꯌꯦ ꯁꯨꯃꯥꯏꯅ ꯁꯣꯝꯗ ꯆꯦ ꯕꯦꯝ ꯂꯩꯔꯦ ꯑꯥꯗ ꯆꯦ ꯕꯦꯝ ꯂꯩꯔꯦ ꯑꯥꯗ ꯆꯦ ꯁꯣꯐꯤ ꯂꯩꯔꯦ꯫ ꯆꯦꯁꯤ ꯅꯣꯡꯃ ꯊꯦꯡꯅꯁꯤ ꯌꯥꯔꯕ ꯆꯦ? ꯌꯥꯏ ꯊꯦꯡꯅꯁꯦ꯫ ꯑꯩ ꯑꯣꯏꯔꯗꯤ ꯉꯝꯃꯣꯏ꯫ ꯀꯥꯗꯔꯣ ꯆꯦ? ꯃꯥꯅꯦ ꯀꯥꯔꯗꯅꯦ꯫ ꯕꯤꯀꯥ ꯑꯦꯛꯁꯄ꯭ꯂꯣꯔ ꯕ꯭ꯂꯣꯛ ꯊꯥꯒꯠꯂꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯦ? ꯃꯥꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ 12 ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯊꯥꯒꯠꯂꯛꯑꯔꯣꯏꯅ ꯍꯥꯏꯕꯅꯦ ꯃꯥꯗꯣ꯫ ꯆꯦ ꯀ꯭ꯂꯤꯞ ꯑꯣꯏꯅ ꯆꯦ ꯕꯦꯝꯗ ꯄꯨꯟꯍꯜꯂꯛꯑꯣ꯫ ꯄꯨꯟꯍꯜꯂꯛꯀꯦ꯫
ꯆꯦ ꯁꯣꯐꯤꯗꯣ ꯇꯣꯉꯥꯟ ꯆꯥꯔꯕꯣ? ꯃꯣꯏꯗꯣ ꯇꯣꯉꯥꯟ ꯆꯥꯔꯕꯅꯦ꯫ ꯆꯦ ꯀꯩꯗꯧꯔꯤꯒꯦ? ꯑꯩꯁꯦ ꯍꯧꯖꯤꯛ 24 ꯑꯋꯥꯔ ꯀꯥ ꯃꯅꯨꯡꯗ ꯂꯩꯕꯒꯤ ꯆꯦꯂꯦꯟꯖ ꯇꯧꯔꯤꯌꯦ꯫ ꯑꯗꯨꯝ ꯕꯣꯔꯤꯡ ꯍꯥꯏꯗꯤ ꯄꯨꯡꯁꯦ ꯈꯔ ꯌꯥꯝꯅ ꯆꯠꯈꯤꯅꯕꯅ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯊꯥꯔ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯂꯥꯏꯚ ꯊꯥꯔꯛꯄꯅꯦ꯫ ꯍꯦꯜꯂꯣ ꯆꯦ ꯕꯦꯝ ꯍꯣꯏꯗ ꯂꯩꯔꯤꯔꯣ? ꯆꯦ ꯕꯦꯝ ꯍꯣꯏꯗ ꯂꯩꯔꯤꯅꯦ꯫ ꯉꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯤꯗ ꯑꯇꯣꯞꯄ ꯆꯦꯂꯦꯟꯖꯁꯦ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯄ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯇꯧꯔ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯆꯦꯁꯦ ꯌꯥꯝ ꯆꯝꯕ ꯃꯥꯜꯂꯦ, ꯅꯨꯡꯁꯤ ꯌꯥꯝꯅ꯫ ꯊꯦꯡꯀ꯭ꯌꯨ ꯆꯤꯅꯥ꯫ ꯅꯪꯒꯤ ꯃꯤꯡꯁꯤ ꯀꯩ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯧꯔꯤꯅꯥ ꯀꯧꯋꯦ ꯑꯁꯦꯡꯕꯗ꯫ ꯃꯧ ꯌꯥꯏꯃꯁꯨ ꯆꯥꯕ꯭ꯔꯣ? ꯃꯧ ꯌꯥꯏꯃꯁꯨ ꯆꯥꯏꯌꯦ꯫ ꯑꯕꯦꯝꯗꯣ ꯑꯝꯇ ꯁꯤ ꯇꯧꯖꯒꯦ ꯕꯤꯁꯅꯨꯄꯨꯔꯗ ꯑꯝꯇ ꯆꯥꯛꯀꯧꯕꯤꯌꯣ꯫ ꯅꯪꯁꯦ ꯀꯥꯏꯗꯒꯤꯅꯣ? ꯑꯩꯁꯦ ꯕꯤꯁꯅꯨꯄꯨꯔꯗꯒꯤꯅꯦ꯫ ꯃꯧ ꯑꯅꯤ ꯊꯕꯛ ꯇꯧꯔꯤ, ꯑꯃꯅ ꯑꯉꯥꯡ ꯄꯝꯃꯤ, ꯑꯃꯅ ꯆꯦꯡ ꯈꯞꯄꯤ꯫ ꯏꯟꯁꯇꯥꯗ ꯀꯩ ꯃꯤꯡ ꯂꯩꯒꯦ? ꯏꯟꯁꯇꯥꯗ ꯀꯩꯅꯣ ꯂꯩꯌꯦ, ꯔꯤꯗꯤ ꯍꯠꯁ ꯑꯅ ꯂꯩꯕꯅꯦ꯫ ꯏꯆꯦ ꯕꯤꯁꯅꯨꯄꯨꯔ ꯀꯥꯏ ꯖꯒꯥꯗꯩꯅꯣ? ꯂꯛꯅꯊꯣꯛꯑꯒ ꯆꯦ ꯆꯦꯂꯦꯟꯖ ꯇꯧꯕꯗꯣ ꯋꯥꯕ꯭ꯔꯣ? ꯋꯥꯏꯌꯦ, ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯏꯚ ꯉꯥꯏꯍꯥꯛ ꯊꯥꯕꯅꯤꯅꯀꯣ ꯁꯨꯝ ꯃꯤ ꯑꯃꯒ ꯑꯗꯨꯝ ꯂꯩꯗꯅ, ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯇꯧ ꯂꯩꯕꯅꯤꯅ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯈꯪꯍꯧꯗꯦ꯫ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯕꯗ ꯉꯥꯏꯔꯤ 42 ꯃꯤꯅꯤꯠꯁꯦ ꯍꯧꯔꯕꯅꯦꯕ ꯍꯧꯖꯤꯛꯁꯦ, ꯑꯗꯨꯗꯤ ꯐꯅꯌꯥꯝ ꯍꯧꯔꯗ꯭ꯔꯥ? ꯍꯥꯏ ꯔꯨꯗꯤ ꯍꯔꯠꯁ, ꯍꯥꯏ꯫ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯀꯩꯅꯣ ꯏꯔꯣꯝꯕ ꯆꯥꯏꯌꯦ꯫ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯆꯍꯤ 24꯫ ꯆꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯑꯗꯨꯒ ꯆꯦ ꯏꯆꯟꯇꯣꯝꯕꯤꯗꯣ ꯀꯥꯏꯗ ꯂꯩꯒꯦ? ꯌꯥꯝ ꯎꯅꯤꯡꯉꯦ, ꯑꯝꯇ ꯎꯠꯂꯛꯑꯣ꯫ ꯑꯩ ꯆꯍꯤ 24 ꯁꯨꯔꯦ, ꯏꯆꯟꯇꯣꯝꯕꯤꯅ ꯌꯨꯝꯗ ꯂꯩꯍꯧꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯗꯥꯂꯠꯆꯦ ꯃꯣꯏꯗ ꯂꯩꯌꯦ꯫ ꯕꯣꯔ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯄ꯭ꯔꯣ? ꯕꯣꯔ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯦ, ꯄꯨꯕꯤꯅꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯀꯥꯔ ꯃꯅꯨꯡꯗ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯑꯩꯗꯤ 24 ꯑꯋꯥꯔꯁ ꯂꯩꯕꯒꯤ꯫ ꯆꯦꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯤ ꯀꯩ ꯀꯧꯒꯦ? ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯦ ꯃꯧꯔꯤꯅꯥ ꯀꯧꯋꯦ꯫ ꯑꯉꯥꯡ ꯑꯗꯨꯝ ꯃꯥꯜꯂꯦ ꯆꯦꯁꯦ꯫ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯏꯅꯥꯎꯄꯤꯈꯩꯁꯦ ꯑꯩꯅ ꯑꯉꯥꯡ ꯍꯦꯟꯅ ꯃꯥꯜꯂꯦꯅ, ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯅꯁꯨꯀꯣ꯫ ꯑꯩꯅ ꯈꯔ ꯍꯥꯏꯗꯤ ꯈꯔ ꯅꯦꯝꯃꯦꯕ ꯑꯩꯅ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯔꯣ? ꯃꯥꯅꯦ, ꯒꯥꯔꯤ ꯃꯅꯨꯡꯗꯅꯦ, ꯒꯥꯔꯤ ꯃꯅꯨꯡꯗꯅꯦ ꯂꯩꯔꯤꯁꯤꯗꯣ, ꯒꯥꯔꯤ ꯃꯅꯨꯡꯗꯅꯦ꯫ ꯑꯩꯒ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯗꯥ ꯂꯟꯆꯦꯟꯕ ꯄꯨꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯗꯨꯗꯤ꯫ ꯀꯩꯅꯣ ꯇꯧꯕ, ꯗꯥ ꯂꯟꯆꯦꯟꯕꯗꯣ ꯍꯥꯏꯗꯤ ꯃꯣꯏ ꯑꯉꯥꯡ ꯍꯟꯗꯛ ꯉꯔꯥꯡ ꯍꯤꯗꯥꯛ ꯀꯥꯞꯄꯦꯕꯀꯣ, ꯑꯗꯨꯒꯤ ꯑꯗꯨꯝ ꯑꯉꯥꯡ ꯍꯤꯗꯥꯛ ꯀꯥꯞꯄ ꯍꯥꯏꯁꯤ ꯅꯥꯏꯗꯅ, ꯑꯉꯥꯡ ꯄꯪꯀꯞ ꯀꯞꯄꯤꯗꯅ, ꯑꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣ ꯐꯔꯛ ꯇꯥꯔꯕ, ꯑꯗꯨꯒꯤ ꯃꯣꯏ ꯒꯥꯔꯤ ꯆꯠꯊꯣꯛꯇꯦꯕ ꯒꯥꯔꯤꯁꯦ꯫ ꯑꯗꯨꯗ ꯑꯩꯅ ꯉꯁꯤꯗꯤ ꯗꯥ ꯂꯟꯆꯦꯟꯕ ꯅꯪ ꯒꯥꯔꯤꯗꯣ ꯑꯩ ꯉꯁꯤꯒꯤ ꯑꯩ ꯅꯦꯛꯆꯔꯒꯦ, ꯑꯩ 24 ꯑꯋꯥꯔ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯕꯩ ꯆꯦꯂꯦꯟꯖ ꯇꯧꯔꯒꯦꯅ ꯇꯧꯕꯅꯤꯗ꯫ ꯍꯥꯏ ꯆꯦ, ꯍꯥꯏ ꯆꯦ ꯔꯤꯗꯤ ꯕꯤꯛ ꯐꯦꯟ, ꯊꯦꯡꯀ꯭ꯌꯨ꯫ ꯆꯤꯆꯦ ꯕꯥꯏ ꯕꯥꯏ, ꯕꯥꯏ ꯕꯥꯏ꯫ ꯑꯃꯨꯛ ꯇꯨꯝꯅꯤꯡ ꯃꯐꯝꯅꯤ ꯆꯦꯁꯦ ꯑꯩꯅ ꯄꯥꯝꯕ ꯆꯥꯏꯅꯤꯁ ꯗ꯭ꯔꯃꯥꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯃꯥꯜꯂꯦ꯫ ꯑꯩꯁ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯑꯩꯕꯣ ꯅꯪꯕꯣ꯫ ꯆꯦꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯑꯩ ꯃꯤꯡ ꯑꯁꯦꯡꯕꯁꯦ ꯃꯧꯔꯤꯅꯥ ꯀꯧꯋꯦ꯫
ꯆꯦꯔꯤꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯂꯥꯛꯑꯣ, ꯑꯩꯅ ꯑꯣꯏꯅ ꯂꯥꯛꯀꯗꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤꯗꯤ ꯌꯥꯝ ꯂꯥꯞꯄꯦ ꯇꯧꯕꯅꯦ. ꯂꯥꯛꯀꯦ. ꯆꯦꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ, ꯃꯤꯅ ꯐꯠꯇꯕ ꯋꯥ ꯍꯥꯏꯁꯅꯨ, ꯆꯦꯅ ꯇꯥꯗ꯭ꯔꯒ ꯂꯣꯏꯔꯦ. ꯂꯣꯏꯔꯦ, ꯇꯥꯗ꯭ꯔꯒ ꯂꯣꯏꯔꯦ. ꯆꯦ ꯁꯣ ꯕ꯭ꯌꯨꯇꯤꯐꯨꯜ, ꯊꯦꯡꯛ ꯌꯨ. ꯑꯥꯏꯐꯣꯟꯁꯨ ꯄꯥꯏꯔꯦ, ꯃꯌꯦꯛ ꯑꯁꯨꯛ ꯁꯦꯡꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯗꯨꯗꯣ ꯀꯣ ꯀꯩꯅꯣ ꯇꯧꯕꯩꯅꯦꯕ, ꯂꯥꯏꯠꯁꯦ ꯑꯥꯏꯐꯣꯟ ꯄꯥꯏꯔꯒ ꯍꯦꯛꯇ ꯃꯌꯦꯛ ꯁꯦꯡꯅꯕ ꯅꯠꯇꯦꯕ, ꯂꯥꯏꯠ ꯐꯖꯗꯕ ꯑꯃꯨꯛ ꯌꯥꯗꯦꯕ. ꯂꯥꯏꯠꯁꯦ ꯑꯩꯒꯤ ꯔꯤꯡ ꯂꯥꯏꯠꯁꯦ ꯀꯩꯅꯣ ꯇꯧꯗꯕ ꯂꯩꯗ꯭ꯔꯤꯕꯀꯣ, ꯑꯗꯨꯒꯤꯅꯦꯕ. ꯑꯗꯣ ꯑꯩ ꯔꯤꯡ ꯂꯥꯏꯠꯇꯣ ꯀꯛꯈ꯭ꯔꯦꯕꯀꯣ, ꯑꯗꯣ ꯗꯤ ꯂꯥꯛꯑꯅꯤ. ꯉꯁꯤ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯂꯥꯛꯑꯅꯤ ꯔꯤꯡ ꯂꯥꯏꯠꯇꯣ. ꯑꯗꯩ ꯃꯌꯦꯛ ꯁꯦꯡꯉꯛꯑꯅꯤ ꯃꯌꯥꯝ. ꯑꯣꯛꯇꯣꯄꯁ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕ ꯂꯣꯏꯗ ꯉꯥꯏꯔꯤ, ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯌꯦ. ꯕꯕꯥꯗꯤ ꯅꯥ ꯐꯔꯕꯣ? ꯕꯕꯥꯗꯣ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤ. ꯅꯥꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯕꯗꯤ ꯅꯠꯇꯦꯗ. ꯑꯗꯨꯝ ꯃꯥꯒꯤ ꯈꯔ ꯇꯨꯝꯕ ꯈꯣꯠꯄ ꯌꯥꯗꯕꯒꯤꯀꯣ ꯆꯦꯛꯑꯞ ꯆꯠꯄꯅꯤ. ꯑꯗꯣ ꯇꯦꯁ ꯇꯧꯔꯀꯥꯟꯗ, ꯇꯦꯁꯀꯤ ꯔꯤꯖꯜꯇꯣ ꯎꯔꯀꯥꯟꯗ ꯈꯪꯒꯅꯤ. ꯑꯩꯈꯣꯏ ꯂꯝꯗꯣ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏꯅꯦ. ꯂꯥꯛꯀꯦ. ꯔꯦꯗꯤ ꯍꯥꯔꯠꯁꯇꯤ ꯌꯥꯝꯅ ꯆꯝꯕꯅꯤꯍꯦ, ꯅꯣꯏꯁꯨ. ꯏꯆꯦ ꯍꯌꯦꯡ ꯀꯨꯝꯕꯤꯗ ꯂꯥꯛꯑꯣ. ꯂꯥꯛꯃꯤꯟꯅꯅꯕ ꯃꯤ ꯂꯩꯇꯕꯩꯅꯤꯅꯦ. ꯑꯩ ꯍꯦꯟꯅ ꯂꯥꯛꯅꯤꯡꯗꯦꯕ, ꯂꯥꯛꯃꯤꯟꯅꯅꯕ ꯃꯤ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯕꯨ ꯌꯦꯡꯒꯦ. ꯐꯣꯟ ꯊꯝ ꯌꯥꯏꯅꯦ. ꯀꯥꯔ ꯏꯁ ꯁꯣ ꯍꯣꯠ. ꯄꯨꯡ 2:30 ꯑꯗꯥꯏꯗ ꯌꯦꯡꯒꯦ. ꯄꯨꯕꯤꯅꯕ ꯃꯤ ꯂꯩꯇꯦ. ꯆꯦ ꯅꯣꯏꯒꯤ ꯃꯃꯥꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯗꯥꯏꯅꯥ ꯀꯧꯋꯦ. ꯆꯦꯒꯤ BF ꯂꯩꯕ꯭ꯔꯣ? ꯑꯗꯨꯒ ꯆꯦꯒ ꯅꯅꯥꯎꯄꯤꯒ ꯁꯛꯁꯦ ꯆꯞ ꯃꯥꯟꯅꯩ. ꯑꯩꯒꯤ BF ꯂꯩ. ꯀꯩꯅꯣ ꯇꯧꯋꯦ, ꯏꯅꯥꯎꯄꯤ ꯏꯕꯥꯅꯤꯁꯦ ꯈꯪꯗꯦꯅ, ꯈꯔ ꯑꯃꯅ ꯃꯥꯟꯅꯗꯦ ꯍꯥꯏ, ꯈꯔ ꯑꯃꯅ ꯃꯥꯟꯅꯩ ꯍꯥꯏꯌꯦ. ꯔꯦꯗꯤ ꯍꯥꯔꯠꯁꯅꯦ ꯌꯥꯝꯅ ꯍꯣꯠꯁꯦ. ꯑꯩꯗꯤ ꯀꯥ ꯃꯅꯨꯡꯗ ꯐꯨꯜꯂꯦ. ꯆꯦ BF ꯁꯛ ꯎꯠꯂꯛꯑꯣ. ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯕ꯭ꯂꯣꯛ ꯅꯝꯃꯤꯟꯅꯔꯛꯇꯣꯏꯅꯦ. ꯏꯆꯦ ꯀꯥꯏꯗ ꯂꯩꯕꯅꯣ? ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯔꯤ, ꯚꯤꯗꯤꯑꯣ ꯅꯝꯃꯤꯌꯦ ꯀꯥ ꯃꯅꯨꯡꯗ 24 ꯆꯦꯟꯖ ꯇꯧꯕꯒꯤ. ꯆꯦꯒꯤ ꯃꯄꯥꯁꯦ ꯌꯥꯝꯅ ꯐꯩꯌꯦ, ꯃꯆꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ. ꯑꯩꯈꯣꯏ ꯕꯥꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯕꯅꯦ. ꯑꯦꯗꯚꯥꯏꯁꯀꯁꯦ ꯌꯥꯝꯅ ꯐꯖꯕ ꯅꯨꯡꯁꯤꯕ ꯄꯤ ꯌꯥꯅꯤꯗ ꯑꯩꯈꯣꯏ ꯕꯥꯗꯤ. ꯃꯌꯥꯝ ꯕ꯭ꯂꯣꯛ ꯅꯝꯃꯛꯀꯦꯀꯣ, ꯑꯗꯨꯝ ꯂꯩꯌꯨꯀꯣ. ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤ, ꯍꯧꯖꯤꯛꯁꯨ ꯂꯥꯏꯚ ꯊꯥꯔꯤ. ꯄꯨꯡ ꯐꯅꯌꯥꯝ ꯍꯧꯈ꯭ꯔꯦ, ꯈꯪꯍꯧꯗꯦ. ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯤꯗ ꯀꯃꯦꯟ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯁꯥꯟꯅꯔꯤ. ꯁꯣꯝꯗꯅ ꯆꯦꯕꯦꯝ ꯀꯩꯅꯣ ꯇꯧꯔꯤꯌꯦ, ꯆꯦꯡ ꯈꯞꯄꯤ. ꯑꯩ ꯁꯤꯗ ꯂꯥꯏꯚ ꯊꯥꯖꯔꯤ. ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯄꯨꯡꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯑꯣ, ꯄꯨꯡ 3:30ꯐꯥꯎꯗꯤ ꯇꯥꯔꯦ ꯃꯌꯥꯝ. ꯄꯨꯡ 3:30ꯐꯥꯎ ꯇꯥꯔꯦ. ꯑꯩ ꯃꯇꯝ ꯂꯦꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ. ꯑꯩꯗꯤ ꯑꯁꯦꯡꯕ ꯀꯃꯦꯟ ꯄꯥꯒꯦ. ꯅꯨꯡꯁꯤꯌꯦ. ꯑꯩꯗꯤ ꯑꯁꯦꯡꯕꯅ ꯁꯤꯗꯣꯔꯦ, ꯐꯃꯨꯡꯗꯒꯤꯅꯦ ꯑꯩꯅ ꯌꯦꯡꯉꯤꯁꯦ. ꯁꯤꯁꯇꯔ ꯃꯨꯕꯥꯡꯗ ꯄꯅꯤꯁꯃꯦꯟ ꯇꯧꯕꯤꯔꯣ ꯁꯤꯁꯇꯔ. ꯃꯦꯔꯥ 143 ꯑꯦꯂꯦꯛꯁ 3:27 ꯇꯥꯔꯛꯏ. ꯇꯥꯔꯦ. ꯃꯇꯝ ꯌꯥꯝ ꯍꯧꯔꯦꯀꯣ. ꯑꯃꯨꯛ 3:27 ꯇꯥꯔꯦ. ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤ, ꯍꯧꯖꯤꯛꯁꯨ. ꯆꯦꯒꯤ ꯅꯨꯄꯤꯗꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯆꯦꯒꯤ ꯅꯨꯄꯤꯗꯨ ꯀꯩ ꯃꯤꯡ ꯀꯧꯒꯦꯕ?
Hai, sore fully mẹ quay qua tay cao hầu nupa đồ hả bro mình đi ai có mình đi secret thằng ꯃꯇꯝꯁꯦ ꯈꯪꯍꯧꯗꯕꯅꯤ ꯑꯗꯨꯅꯦ ꯃꯇꯝ ꯈꯪꯍꯧꯗꯦ ꯍꯥꯏꯕ ꯄꯨꯡ 1 hour ꯐꯥꯖꯤꯜꯂꯛꯇꯣꯔꯦ ꯍꯥꯏꯕ ꯑꯩ ꯉꯁꯥꯏꯅ ꯇꯨꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯥꯏꯚ ꯊꯥꯔꯒ ꯑꯗꯨꯝ ꯅꯣꯏ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯔꯝꯃꯗꯤ ꯌꯦꯡꯉꯣ ꯈꯪꯍꯧꯔꯣꯏꯗꯣꯏꯅꯤ ꯌꯦꯡꯉꯣꯅꯦ ꯉꯁꯥꯏꯗꯤ ꯌꯦꯡꯉꯣꯅꯦ ꯆꯦꯒꯤ ꯅꯨꯄꯥꯗꯤ ꯃꯤꯡ ꯀꯩꯅꯣ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯔ ꯃꯤꯡ ꯁꯦꯀ꯭ꯔꯦꯠ ꯊꯝꯈꯤꯒꯦꯍꯦ ꯆꯦꯒꯤ ꯅꯨꯄꯥꯗꯣ ꯀꯩ ꯆꯦꯒꯤ ꯅꯨꯄꯥ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦꯅꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩꯗꯤ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯆꯦ ꯕꯕꯥꯗꯣ ꯍꯌꯦꯡꯋꯥꯏ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯥꯏꯠꯇ ꯄꯩꯁా ꯇꯥꯜꯂꯤꯕ ꯈꯣꯠꯂꯤꯕꯁꯦ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯀꯤꯅꯦꯕ ꯑꯃꯔꯣꯝꯗꯗꯤ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗꯀꯣ ꯃꯣꯏꯅ ꯅꯥꯔꯛꯄ ꯀꯥꯟꯗ ꯂꯩꯗꯅ ꯄꯩꯁꯥ ꯂꯩꯇꯦ ꯈꯣꯠꯇꯦ ꯀ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯁꯨꯄꯨꯗꯤ ꯄꯩꯁꯥꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯥꯜꯍꯧꯔꯒ ꯃꯣꯏ ꯅꯥꯔꯛꯄ ꯀꯥꯟꯗ ꯄꯩꯁꯥꯗꯣ ꯖꯣꯕ ꯄꯤꯕ ꯉꯝꯕꯗꯣ ꯑꯗꯨꯃꯛ ꯇꯧꯕ ꯉꯝꯅꯕꯅꯤ मेरा थंगन बाय 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 मयाम वरी वाताय खर हौरओमि नोइबो पुंगसे खर याम चलनजे हाबा आइदि कई हौदुनो खंगदे अइंगोंददि चे वीडियोददि उरे चेगी बीएफ तो अदो सक्ति उद्रि सक्सुनो उरकनी ओचेगी नुपादो कई लमनो हैबा लमजे मथक लमदगी हनकसे चेगी वीडियो ngakta ngaireda ai video yam toin thagatbane dunani हौजिसु वीडियो नमी मयामगा लाइव थाना दुम लाइव सु ब्लॉग सु बुला तौरबने अदो मयाम सुनोना आई कार मनु लेबा चैलेंज सि मयाम सोइना सपोर्ट तौबिको शेयर तौबियो येंबियोबा हाइदि आई अदुम टॉप टॉपसु दुम मर तौगे तौबनेबा दुम मुबांगुंबा चैलेंज गुंबा दुम तौ अदमाइन तौबि हाइदि बोरिंग चु लैदना दुम हंजिन येंबदा अदुइ मर मर सुमाइना याम चैलेंजिंग ओइबा डेयर गुंबासे सुम हापके तौबनेबको अदो मयाम येंबिरोइदरदि खंगदेदा मयामगी नुंगाइनबदि सुम तौदि तौबने आइसे नायतंग मंगगा लेरुबदा पुंगसे 3 मखाय तारगा लेरमने 100k थुना यहोलजे अदुनी 50k हाना सजा यहोलो अदा गिव अवे तौरनी मयामगजु हेना इंटरेक्ट तौबा यारनी अदुगा मु 50k मु अबेम उलाओ उलाके कारगी ग्लोब कनो कंपार्टमेंट दा टूल बॉक्स पुथोकलागा स्क्रू ड्राइवर अमा पुथोकलागा कार सिदोकसे आई रोये कायदे लेगे हौजिक से आई कार मनुंगदा 24 आवर लेबगी चैलेंज तौरिये मयाम चेगी नुपादुगा चमिनाबदो चेना पपाना कैसु हाइद्रो चेगी पपासु वीडियो येंगलमनी दाको कैसु हाइदेदा हौजिकती आइजु हाइबदी चही हाइदी दुम आई मैच्योर ओरेदना हाइदी यामना थिना ngang ओइबा नते आई हौजिक मास्टर तंबा लोइसला अदोबनी अदुना दुम कैसु हाइदेदा हौजिकती गिव अवे दे आइना फावरे अस फावरो हाय चे हाय कारमंगदा रेडी हास पुमदोरे ngasiदी माने पुमदोरबने हौजिक 24 लेबदा हायेंगी पुंग 10 गो लेदुइने हाबा चेसे यामना फजै थैंक यू लाइफ नुंतीगी थारओ चेगी वरी साबसे याम नुंगाये थारके नुंतीगी नत्रसुको मरमक स्माइल सुम तौरगा थारकेबा या नुपादो पपाना याब्रो याये याबगी ngang चेसे हौजिक काय लेगे आई हौजिसे कार मनुंगदा लेगे मयाम हौजिसे आई वीडियो नमिनेबको 24 आवर कार मनु लेबा चैलेंज को अदुदा आई हौजिसे खितंग बोरिंग चुरेना मयामगा वरी वदा सनरगा पुंगसे चलनगे तौबनेबा ngасai पुंग 10 ले ngасai युकी पुंग 10 दे लेबदुना हयेंगी पुंग 10 बो लेदिनेबको कार मनुंगदा आई सुंथोक थोकबा यादे
ꯐꯅ ꯀꯩꯅꯣ ꯇꯧꯔꯁꯨ ꯋꯥꯔꯁꯨ ꯐꯅ ꯋꯥꯁꯔꯨꯝ ꯆꯥꯅꯤꯡꯉꯁꯨ ꯈꯣꯠꯅꯤꯡꯉꯁꯨ ꯊꯣꯛꯇꯕꯤꯗ ꯂꯩꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯑꯗꯨꯝ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯩꯁꯦ ꯆꯦꯂꯦꯟꯖ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯔꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯇꯨꯝ ꯍꯧꯒꯠꯄꯒꯤ ꯉꯥꯏꯍꯥꯛ ꯕꯣꯔꯤꯡ ꯆꯨꯕꯒꯤꯀꯣ ꯑꯩꯁꯦ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯃꯇꯝꯁꯦ ꯈꯤꯇꯪ ꯃꯥꯡꯍꯟꯒꯦ ꯇꯧꯕꯅꯦꯕ ꯃꯇꯝꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯌꯥꯝꯍꯟꯒꯦ ꯇꯧꯕꯅꯤꯗ ꯆꯦ ꯕꯕꯥ ꯀꯩ ꯊꯕꯛ ꯇꯧꯔꯤꯅꯣ ꯕꯕꯥꯁꯨ ꯑꯣꯖꯥ ꯑꯣꯏꯅꯦ ꯆꯦ ꯒꯥꯔꯤ ꯆꯦꯁꯦ ꯌꯥꯝꯅ ꯐꯖꯩ ꯀꯩ ꯆꯥꯒꯦ ꯆꯦ ꯀꯩꯝ ꯆꯥꯗꯦꯗ ꯐꯖꯗꯕꯅꯤ ꯃꯇꯨꯡꯗꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ 24 hours ꯂꯩꯕꯤꯔꯛꯑꯣ ꯀꯦꯝ ꯇꯧꯔꯒ ꯄ꯭ꯂꯤꯖꯁꯦ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯃꯄꯥꯟꯅꯤꯅ ꯌꯥꯝ ꯐꯔꯛ ꯇꯥꯗꯣꯏꯕꯗꯨꯁꯨ ꯇꯧꯁꯤꯟꯅ ꯅꯣꯏ ꯑꯁꯦꯡꯕꯅꯦ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯉꯀꯥꯟꯗ ꯃꯌꯥꯝ ꯈꯪꯉꯤ ꯆꯥꯛꯁꯨ ꯆꯥꯔꯣꯏꯗ꯭ꯔꯣ ꯆꯥꯛꯇꯤ ꯆꯥꯏꯌꯦ ꯀꯩꯅꯣꯅ ꯗꯥꯂꯥ ꯆꯦꯟꯕ ꯅꯈꯣꯏꯅ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯥꯏ ꯆꯥꯛ ꯆꯥꯗꯣꯏꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯑꯩ ꯁꯤꯔꯣꯏꯗ꯭ꯔꯣ ꯆꯦ ꯔꯤꯗꯤꯌꯥꯁꯀꯤ ꯌꯥ ꯄꯣꯕꯁꯦ ꯔꯥꯁꯤ ꯍꯥꯞꯄꯤꯁꯦ ꯑꯗꯨꯅꯦ ꯌꯥ ꯄꯣꯕ ꯃꯤ ꯔꯥꯁꯤ ꯍꯥꯞꯄꯦ ꯍꯥꯏꯅꯦ ꯑꯗꯣ ꯌꯥꯁꯨ ꯁꯦꯝꯗꯣꯛꯅꯁꯨ ꯍꯥꯏꯕꯁꯨ ꯌꯥꯎꯅꯕꯅꯦ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯆꯦꯒꯤ ꯏꯆꯟꯅꯨꯄꯤꯗꯤ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯍꯧꯋꯦ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯀꯣꯏꯖꯔꯒꯦ ꯌꯥꯗꯦ ꯑꯗꯨꯗꯤ ꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯍꯌꯦꯡꯁꯨ ꯂꯩꯗꯧꯔꯣ ꯍꯌꯦꯡꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯐꯥꯎ ꯂꯩꯕꯅꯤꯅ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯐꯥꯎ ꯀꯅꯥꯒꯤ ꯒꯥꯔꯤꯅꯣ ꯗꯥꯔꯥꯆꯦ ꯃꯈꯣꯏꯒꯤ ꯒꯥꯔꯤꯅꯦ ꯆꯦꯁꯦ ꯑꯔꯣꯏꯕ ꯍꯩꯕ꯭ꯔꯣ ꯀꯩꯅꯣ ꯏꯔꯣꯏꯕ ꯍꯩꯕ꯭ꯔꯣ ꯑꯣ ꯑꯩ ꯏꯔꯣꯏꯕ ꯍꯩꯇꯦꯉꯣ ꯑꯩꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯦ ꯁꯥꯏꯀꯜ ꯊꯧꯕꯁꯨ ꯍꯩꯇꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ 24 ꯁꯨꯔꯦ ꯑꯆꯥꯄꯣꯠ ꯆꯥꯎꯋꯣ ꯑꯗꯨꯅꯦ ꯑꯆꯥꯄꯣꯠꯁꯨ ꯑꯩꯗꯣ ꯑꯆꯥꯄꯣꯠꯁꯨ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯦ ꯑꯆꯥꯄꯣꯠꯁꯨ ꯑꯝꯇ ꯄꯨꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩ ꯕꯥꯞ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯑꯗꯨꯏꯁꯨ ꯗꯥꯔꯥ ꯆꯦꯟꯕꯒꯗꯤ ꯆꯥꯕ ꯊꯣꯛꯇꯣꯏꯅꯦ ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯣꯏꯅ ꯗꯗꯥ ꯅꯪ ꯌꯥꯝ ꯐꯖꯩꯌꯦ ꯀꯩꯅꯣ ꯑꯩꯒꯤ ꯗꯗꯥ ꯃꯥꯜꯂꯕꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒꯤ ꯀꯥꯏꯗꯅꯣ ꯅꯪꯅ ꯂꯩꯔꯤꯁꯤꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯌꯦ ꯀꯥꯔ ꯃꯅꯨꯡꯗ 24 hour ꯆꯦꯂꯦꯟꯖ ꯇꯧꯔꯤꯌꯦ ꯃꯌꯥꯝꯁꯦ ꯑꯅꯧ ꯆꯪꯉꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯟꯖꯤꯟꯅ ꯑꯩꯁꯦ ꯑꯅꯧꯕ ꯆꯪꯉꯛꯄꯁꯤꯡꯗꯨ ꯈꯪꯅꯕ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒꯤ ꯅꯝꯕꯔ ꯆꯦ ꯊꯥꯒꯠꯄꯒꯤꯔꯣ ꯆꯦ ꯃꯥꯅꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯒꯤꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯣꯏ ꯅꯨꯡꯉꯥꯏꯔꯤ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯄꯗ ꯏꯔꯦꯟ ꯄꯨꯕꯤꯌꯣ ꯏꯔꯦꯟꯁꯦ ꯌꯥꯔꯗꯤ ꯄꯨꯒꯦ ꯃꯊꯪꯗꯗꯤ ꯀꯩ ꯆꯥꯔꯛꯇꯣꯏꯅꯣ ꯃꯊꯪꯁꯦ ꯈꯪꯗꯦ ꯃꯌꯥꯝꯅ ꯍꯥꯏꯔꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯗꯣꯏꯅꯦ ꯏꯔꯣꯏꯕꯕꯨꯗꯤ ꯑꯩꯁꯨ ꯍꯩꯇꯦ ꯑꯗꯣ ꯁꯥꯏꯀꯜ ꯊꯧꯕ ꯍꯩꯅꯗꯒꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯍꯩꯔꯛꯑꯦ ꯍꯥꯏꯕ ꯑꯩꯗꯤ ꯍꯩꯇꯦ ꯁꯥꯏꯀꯜ ꯊꯧꯕꯁꯨ ꯆꯦ ꯐꯖꯩꯀꯣ ꯀꯣꯔꯤꯌꯥꯟ ꯃꯥꯜꯂꯦ ꯀꯩꯅꯣ ꯀꯥꯏꯗ ꯂꯩꯒꯦ ꯆꯦ ꯑꯩ ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯌꯦ ꯉꯁꯤꯒꯤ ꯉꯁꯥꯏ ꯑꯩ 24 hour ꯀꯥꯔ ꯃꯅꯨꯡꯗ ꯂꯩꯕꯒꯤ ꯆꯦꯂꯦꯟꯖ ꯇꯧꯔꯤꯌꯦ ꯁꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯕ꯭ꯔꯣ ꯑꯩꯗꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯗꯦ ꯁꯥꯟꯅꯕ ꯍꯩꯇꯦ ꯏꯔꯦꯟꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯕꯅꯦ ꯑꯩꯁꯨ ꯈꯨꯅꯨꯡꯁꯤ ꯑꯃ ꯏꯔꯦꯟꯗꯣ ꯆꯦꯒꯤ ꯔꯥꯁꯤ ꯈꯨꯂꯩꯁꯤꯗꯤ ꯄꯨꯔꯥ ꯉꯥꯎꯔꯦꯍꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯋꯥꯔꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯛꯑꯣ ꯃꯇꯝ ꯈꯔ ꯃꯥꯡꯍꯟꯁꯦꯕ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯑꯩꯁꯦ ꯄꯨꯡ 3:30ꯐꯥꯎꯗꯤ ꯇꯥꯔꯦ ꯄꯨꯡ 3:30ꯐꯥꯎꯗꯤ ꯇꯥꯔꯦ ꯃꯌꯥꯝ 3:30ꯐꯥꯎꯗꯤ ꯇꯥꯔꯦ ꯑꯩꯗꯤ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯦꯁꯦ ꯆꯍꯤ 24 ꯁꯨꯔꯦ ꯆꯦꯒꯤ ꯅꯨꯄꯥꯗꯣ PH ꯇꯧꯔꯛꯇꯔꯣ ꯐꯣꯟ ꯇꯧꯔꯛꯏ ꯆꯦ ꯏꯁꯩ ꯑꯃꯇ ꯁꯛꯂꯛꯑꯣ ꯄ꯭ꯂꯤꯖ ꯑꯩ ꯏꯁꯩ ꯁꯛꯄ ꯍꯩꯇꯤꯌꯦ ꯌꯥꯝꯅ ꯐꯖꯩꯌꯦ ꯆꯦꯁꯦ ꯃꯌꯥꯝꯗꯤ ꯍꯧꯖꯤꯛ ꯀꯩꯀꯩ ꯇꯧꯅꯔꯤꯒꯦ
ꯇꯨꯝꯕꯗꯨ ꯒꯥꯔꯤꯗ ꯑꯗꯨꯝ ꯇꯨꯝꯗꯣꯏꯔꯣ? ꯇꯨꯝꯗꯣꯏꯅꯦ ꯑꯗꯣ ꯁꯤꯗ ꯑꯩ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯇꯨꯝꯃꯝꯕꯒꯤ ꯑꯩ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯇꯨꯝꯃꯝꯕꯩ ꯁꯨꯃꯥꯏꯅ ꯉꯥꯊ ꯂꯩꯁꯦ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯁꯥꯏꯗ ꯇꯨꯝꯗꯣꯏꯅꯤ ꯐꯣꯟ ꯇꯥꯔꯦ ꯁꯥꯏꯗ ꯇꯨꯝꯗꯣꯏꯅꯦ ꯁꯥꯏꯗ ꯇꯨꯝꯗꯣꯏꯅꯦ ꯀꯩ ꯒꯥꯔꯤꯅꯣ ꯆꯦ? ꯒꯥꯔꯤ ꯃꯃꯤꯡ ꯈꯪꯗꯤꯌꯦ ꯑꯩꯁꯦ ꯀꯥꯔꯗꯤ ꯀꯥꯔꯅꯤ ꯆꯦꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯏꯟꯁꯥꯡꯁꯦ ꯀꯔꯤꯅꯣ? ꯂꯥ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯏꯟꯁꯥꯡꯁꯦ ꯊꯔꯣꯏ ꯊꯣꯡꯕ ꯆꯦꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯩꯗꯤ ꯍꯤꯞꯂꯤꯌꯦ ꯑꯩ ꯐꯃꯨꯡꯗ ꯂꯩꯔꯤ ꯌꯥꯝ ꯐꯖꯩ ꯆꯦꯁꯦ ꯆꯦ ꯍꯤꯞꯄꯤꯌꯦ ꯑꯁ ꯍꯤꯞꯄ ꯉꯥꯛꯇ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯑꯃ ꯐꯪꯉꯦ ꯍꯥꯏꯅ ꯃꯥꯏꯕ ꯀꯣꯏꯕ ꯆꯠꯂꯤ ꯑꯩꯒꯤ ꯂꯩꯁꯥꯕꯤ ꯑꯃ ꯀꯩꯅꯣ ꯐꯪꯉꯦ ꯍꯥꯏꯅ ꯃꯥꯏꯕ ꯀꯧꯕ ꯆꯠ ꯂꯩꯁꯥꯕꯤ ꯐꯪꯉꯦ ꯅꯪ ꯃꯥꯏꯕ ꯀꯧꯕ ꯆꯠꯂꯤ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯅꯦꯠ ꯂꯣꯏꯔꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯆꯦꯅ ꯅꯣꯛꯄꯁꯦ ꯊꯃꯣꯏ ꯀꯥꯏꯑꯦ ꯀꯩꯒꯤꯅꯣ ꯆꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯗꯣ ꯃꯤꯅ ꯍꯥꯏꯔꯛꯄꯒꯤꯔꯣ ꯆꯦ? ꯅꯍꯥꯟꯋꯥꯏꯕꯨꯗꯤ ꯍꯥꯏꯔꯛꯄꯅꯦ ꯀꯥꯡ 24 ꯂꯩ ꯑꯗꯨꯀꯥꯟꯗ ꯑꯩꯗꯣ ꯑꯗꯨꯝ ꯌꯨꯝ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯗꯤ ꯌꯨꯝꯗ ꯑꯩꯅ ꯌꯨꯝꯗ ꯍꯥꯏꯅ ꯊꯣꯛꯈꯤꯕꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯈꯣꯠꯄ ꯀꯩꯀꯥ ꯐꯔꯛ ꯇꯥꯏꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯕꯥ ꯌꯨꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯕꯥꯅ ꯑꯃꯨꯛ ꯁꯦꯟꯅꯍꯧ ꯌꯥꯏꯗꯅ ꯑꯗꯨꯒꯤ ꯑꯗꯨꯝ ꯇꯟꯖꯥ ꯆꯥꯔꯦꯅ ꯑꯗꯨꯝ ꯅꯝꯃꯛꯄꯅꯤꯗ ꯁꯤꯒꯤ ꯏꯅꯥꯎꯄꯤꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? 19 ꯁꯨꯔꯦ ꯂꯣꯛ ꯇꯧꯔꯒ ꯇꯨꯝꯃꯨꯀꯣ ꯑꯃꯨꯛ ꯑꯟꯊꯈꯤꯗꯅ ꯍꯣꯏ ꯍꯣꯔꯦꯟ ꯍꯥꯏ ꯁꯨꯃꯥꯏꯅ ꯂꯣꯛ ꯇꯧꯔ ꯇꯨꯝꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯍꯥꯡꯗꯣꯛꯀꯦ ꯖꯤꯃꯤ ꯂꯩꯕꯝꯕꯥꯏ ꯆꯦꯅ ꯅꯣꯛꯄꯁꯦ ꯊꯃꯣꯏꯗ ꯇꯕ꯭ꯂꯥ ꯊꯤꯟꯕꯤꯔꯦ ꯔꯦꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯆꯥꯛ ꯆꯥꯕꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯥꯗꯣꯏꯔꯣ? ꯀꯥ ꯃꯅꯨꯡꯗ ꯆꯥꯗꯣꯏꯅꯦ ꯃꯌꯥꯝ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯁꯣꯏꯅ ꯌꯦꯡꯕꯤꯌꯨꯀꯣ ꯀꯥ ꯃꯅꯨꯡ 24 ꯂꯩꯕꯩꯁꯦ ꯑꯩꯅ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯇꯧꯖꯕꯅꯦꯕ ꯆꯦ ꯑꯩ ꯅꯣꯡꯃ ꯂꯥꯛꯀꯦ ꯂꯥꯛꯑꯣ ꯆꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯁꯦ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯂꯧꯒꯦ? ꯑꯩꯗ ꯑꯃꯨꯛꯇꯕꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯨꯛꯇ ꯄ꯭ꯔꯣꯃꯣꯠ ꯇꯧꯗꯦꯗꯨꯅ ꯑꯩ ꯈꯪꯗꯦ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯂꯧꯅꯕꯅꯣ ꯈꯣꯠꯅꯕꯅꯣ ꯍꯣꯏ ꯀꯝꯃꯨꯅꯤꯇꯤꯕꯨꯗꯤ ꯇꯧꯏꯀꯣ ꯀꯝꯃꯨꯅꯤꯇꯤ ꯇꯧꯕꯗꯤ ꯑꯩ ꯄꯩꯁꯥ ꯂꯧꯗꯦ ꯂꯟꯆꯦꯟꯕꯤ ꯉꯥꯛꯇꯦꯝ ꯍꯥꯏ ꯔꯦꯗꯤ ꯀ꯭ꯌꯨꯠ ꯑꯩ ꯊꯦꯡꯀ꯭ꯌꯨ ꯖꯤꯃꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯕ ꯍꯧꯖꯤꯛ? ꯄꯨꯡ 4ꯕꯨ ꯊꯥꯏ ꯄꯨꯡ 4ꯐꯧ ꯃꯇꯝ ꯈꯔ ꯃꯥꯡꯍꯟꯒꯦ ꯍꯥꯏ ꯆꯦ ꯇ꯭ꯔꯁꯤꯅꯥꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯆꯦ? ꯃꯥꯗꯤ ꯌꯥꯎꯗꯤꯌꯦ ꯑꯩ ꯏꯊꯟ ꯇꯧꯕꯅꯤꯗ ꯀꯥꯔ ꯃꯅꯨꯡꯗ ꯍꯣꯔꯦꯟ ꯆꯦ ꯚꯤꯗꯤꯑꯣ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯔꯛꯀꯦ? ꯉꯁꯤꯒꯤ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏ ꯄꯨꯡ 10 ꯍꯧꯋꯦ ꯍꯥꯏ ꯑꯐꯥꯎ ꯆꯦ ꯅꯍꯥꯟ ꯑꯣꯛꯇꯣꯄꯁ ꯂꯩꯕ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯣ ꯑꯗꯣ ꯁꯤꯒꯞꯒꯤꯁꯨ ꯊꯥꯒꯠꯂꯛꯑꯣ ꯄ꯭ꯂꯤꯁ ꯆꯥꯕꯒꯤ ꯊꯥꯒꯠꯈ꯭ꯔꯕꯅꯦ ꯍꯣꯔꯦꯟ ꯑꯍꯤꯡꯁꯤꯗꯣ ꯇꯧꯗꯣꯏꯔꯣ? ꯑꯍꯤꯡꯁꯦ ꯍꯣꯔꯦꯟ ꯂꯥꯏꯚ ꯊꯥꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩ ꯀꯤꯔꯗꯤꯀꯣ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯁꯦꯕ ꯄ꯭ꯔꯃꯣꯠ ꯑꯝꯇ ꯇꯧꯕꯤꯌꯣ ꯆꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ready is ready to mingle so boys start can use jingle and make heart tingle PM 10 buko ꯍꯌꯦꯡꯒꯤ ꯄꯨꯡ 10 AM ꯄꯨꯡ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯄꯨꯡ 10 AM ꯕꯨ ꯂꯩꯕ ꯍꯌꯦꯡꯒꯤ ꯄꯨꯡ 10 AM ꯕꯨ ꯂꯩꯗꯣꯏꯕ ꯔꯤꯗꯤ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯔꯤꯗꯤ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯈꯪꯗꯦ ꯂꯥꯏꯚ ꯊꯥꯅ ꯑꯃꯨꯛ ꯇꯨꯝꯈꯤꯅꯤꯌꯦ ꯇꯨꯝꯃꯣꯏꯗ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯦ ꯑꯩ ꯅꯨꯡꯊꯤꯟ ꯇꯨꯝꯊꯣꯛꯑꯔꯦ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯄꯨꯡ 11 ꯇꯨꯝꯕꯗꯨꯅ ꯄꯨꯡ 2 ꯃꯈꯥꯏꯐꯥꯎ ꯇꯨꯝꯊꯣꯛꯎꯔꯕꯅꯦ ꯑꯩꯗꯤ
ꯆꯦ ꯇ꯭ꯔꯁꯅꯥꯗ ꯀꯧ ꯐꯣꯟ ꯇꯧꯔꯒ ꯈꯤꯇꯪ ꯂꯥꯞꯄꯦ ꯑꯗꯨꯅ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯗꯤ ꯁꯨꯔꯕꯂꯥ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨ ꯑꯕꯦꯝ ꯍꯣꯏ ꯌꯨꯝꯗ꯭ꯔꯣ ꯇꯧꯁꯤ ꯃꯥꯅꯦ ꯆꯦꯕꯦꯝ ꯑꯩꯈꯣꯏ ꯌꯨꯝꯗꯅꯦ ꯏꯆꯟ ꯀꯩ ꯂꯝꯗꯩꯅꯣ ꯕꯤꯁꯅꯨꯄꯨꯔꯗꯒꯤꯅꯦ ꯔꯤꯙꯤꯅ ꯅꯨꯡꯁꯤꯔꯤꯁꯦ ꯅꯪꯒꯤ ꯋꯥꯔꯤꯅꯤ ꯔꯤꯙꯤꯅ ꯅꯨꯡꯁꯤꯔꯤꯁꯦ ꯅꯪꯒꯤ ꯋꯥꯔꯤꯅꯤ ꯀꯔꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯆꯦ ꯔꯤꯙꯤ ꯍꯧꯖꯤꯛꯇ ꯆꯪꯂꯛꯏꯅꯦ ꯑꯩ ꯍꯧꯖꯤꯛ ꯀꯥꯔ ꯃꯅꯨꯡꯗ 24 hour ꯂꯩꯕꯒꯤ ꯆꯦꯂꯦꯟꯖ ꯇꯧꯔꯤꯌꯦ ꯗꯦꯅꯤꯂꯥ ꯃꯦꯅꯦꯀꯥ ꯌꯨꯝꯅꯥꯝ ꯆꯦ ꯅꯆꯤꯟꯅꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯃꯤꯡ ꯁꯨꯡꯈꯪ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯌꯦ ꯃꯥꯒꯤ ꯃꯃꯤꯡ ꯇ꯭ꯔꯁꯇꯤꯅꯥ ꯀꯧꯕꯅꯦ ꯏꯅꯥꯎꯄꯤꯗꯣ ꯀꯩꯅꯣ ꯅꯪꯒꯤ ꯀꯩꯅꯣ ꯁ꯭ꯀꯥꯔꯠ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯒꯥꯔꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯋꯥꯏ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ ꯏꯐꯨꯟ ꯐꯨꯜꯂꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯅꯥꯝꯁꯨ ꯀꯝꯄꯅꯤ ꯄꯤꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇꯕꯒꯤꯀꯣ ꯂꯥꯏꯚ ꯊꯥꯔꯤꯁꯤꯅꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯆꯦꯁꯦ ꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯁ ꯋꯥꯏꯌꯦ ꯈ꯭ꯋꯥꯡꯒ ꯅꯥꯏ ꯃꯌꯥꯝ ꯊꯥꯌꯣꯡ ꯂꯝ ꯈꯪꯕ꯭ꯔꯣ ꯆꯦ ꯔꯤꯙꯤ ꯑꯩ ꯈꯪꯗꯦ ꯂꯝ ꯈꯪꯗꯦ ꯋꯥꯏꯍꯦ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯆꯦꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯣ ꯐꯣꯟ ꯅꯝꯕꯔ ꯁꯤꯗ ꯄꯤꯕ ꯌꯥꯔꯣꯏꯌꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯎ ꯋꯥꯔꯗꯤ ꯑꯃꯨꯛ ꯇꯨꯝꯃꯣ ꯇꯨꯝꯗ ꯉꯥꯏꯔꯤꯕ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤꯕ ꯑꯩꯁꯦ ꯕꯤꯁꯅꯨꯄꯨꯔꯁꯦ ꯃꯩꯇꯩꯂꯣꯟ ꯍꯩꯇꯕ꯭ꯔꯣ ꯕꯤꯁꯅꯨꯄꯨꯔꯁꯤꯕꯨ ꯃꯩꯇꯩꯂꯣꯟ ꯀꯃꯥꯏꯅ ꯍꯩꯔꯣꯏꯗꯣꯏꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤ ꯑꯩ ꯑꯥꯏꯖꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯌꯦꯡꯕꯤꯌꯣ ꯌꯦꯡꯉꯛꯀꯦ ꯑꯩꯗꯤ ꯃꯌꯥꯝ ꯄꯨꯡ ꯌꯦꯡꯕꯗ ꯋꯥꯖꯔꯕꯤꯅꯤꯀꯣ ꯄꯨꯡ ꯑꯍꯨꯝꯒ ꯃꯤꯅꯤꯠ 46 ꯐꯥꯎꯗꯤ ꯆꯠꯂꯦ ꯀꯤꯍꯣꯝ ꯆꯥꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯆꯦꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯌꯥꯝ ꯐꯖꯩ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯅꯝꯕꯣꯜ ꯂꯩꯃ ꯄꯣꯛꯐꯝ ꯈꯪꯕ꯭ꯔꯣ ꯅꯝꯕꯣꯜꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯂꯩꯃ ꯄꯣꯛꯐꯝꯁꯦ ꯀꯔꯥꯏ ꯋꯥꯏꯗꯅꯣ ꯈꯪꯗꯦ ꯅꯝꯕꯣꯜꯗꯤ ꯑꯗꯨꯝ ꯍꯪꯒꯠ ꯆꯠꯂꯤꯗꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯗꯨꯒꯤꯗꯤ ꯈꯪꯕ ꯑꯗꯨꯒ ꯀꯩꯅꯣ ꯈꯪꯗꯦ ꯆꯦꯁꯦ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯗ꯭ꯔꯤꯌꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯌꯦ ꯆꯦ ꯀꯛꯆꯤꯡꯗ ꯂꯥꯛꯑꯣ ꯕꯣꯔꯥ ꯀꯩꯅꯣ ꯆꯥꯁꯦ ꯀꯛꯆꯤꯡꯗ ꯅꯣꯡꯃ ꯁꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏ ꯆꯦ ꯍꯥꯏ ꯄꯨꯁꯄꯥ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯍꯧꯔꯛꯑꯣ ꯉꯥꯛ ꯁꯨꯔꯕꯂꯥ ꯅꯪ ꯈꯠꯅꯕ ꯌꯥꯝ ꯍꯧꯅꯨꯀꯣ ꯑꯩ ꯃꯤ ꯁꯨꯔꯕꯂꯥ ꯀꯧꯗꯤꯌꯦ ꯀꯅꯥꯗꯅꯣ ꯍꯥꯏꯁꯦ ꯑꯟꯖꯨꯅ ꯍꯥꯏ ꯑꯟꯖꯨ ꯑꯩ ꯀꯣꯛ ꯆꯤꯛꯈꯠꯂꯦ ꯁꯤꯁꯇꯔ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯅꯤꯡꯗ꯭ꯔꯣ ꯄꯨꯕꯤꯅꯕ ꯂꯩꯇꯦ ꯈꯨꯔꯨꯝꯕꯕꯨꯗꯤ ꯆꯠꯅꯤꯡꯉꯦ ꯆꯦ ꯂꯥꯛꯑꯝꯗꯥꯏꯗ ꯍꯥꯏꯕꯤꯔꯛꯎꯀꯣ ꯆꯦ ꯑꯩ ꯉꯁꯤ ꯑꯥꯏꯖꯤꯗ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦ ꯍꯥꯏꯔꯛꯀꯦ ꯆꯦ ꯆꯤꯡꯊꯝ ꯈꯪꯕ꯭ꯔꯣ ꯈꯪꯗꯦ ꯀꯛꯆꯤꯡ ꯕꯣꯔꯥ ꯀꯩ ꯍꯥꯏꯅꯣ
ꯀꯛꯆꯤꯡ ꯕꯣꯔꯥ ꯅꯝꯕꯣꯜ ꯕꯣꯔꯥ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯩꯁꯨ ꯆꯦ ꯑꯩ ꯅꯝꯕꯣꯜꯗꯒꯤꯅꯦ ꯑꯗꯨ ꯅꯛꯅꯔꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯕꯤꯁꯅꯨꯄꯨꯔꯗꯩꯅꯦ ꯍꯥꯏ ꯒꯟꯊꯥꯎꯂꯨꯡ ꯀꯥꯡꯃꯩ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯋꯥꯔꯦꯗ ꯑꯩ ꯉꯁꯥꯏꯗꯒꯤ ꯍꯤꯞꯄꯗ ꯆꯥꯔꯖꯁꯦ 50 ꯈꯤꯇꯪ ꯉꯥꯏꯔꯦ ꯍꯥꯏꯁꯦ ꯆꯦ ꯅꯪꯁꯦ ꯚꯤꯗꯤꯑꯣꯗꯒꯤꯗꯤ ꯑꯁꯤꯅ ꯍꯦꯟꯅ ꯌꯥꯝꯅ ꯐꯖꯩꯌꯦ ꯕ꯭ꯂꯣꯛꯁꯤꯗꯗꯤ ꯆꯦꯠꯇ ꯂꯣꯠꯂꯩ ꯀꯩꯅꯣ ꯆꯠꯇ ꯂꯣꯠꯂꯤ ꯍꯥꯏ ꯆꯦ ꯍꯥꯏ ꯆꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯆꯦ ꯕꯣꯔꯥꯁꯦ ꯀꯩ ꯂꯝꯅ ꯏꯍꯥꯎ ꯍꯥꯎꯒꯦ ꯕꯣꯔꯥꯁꯦ ꯂꯣꯏꯅ ꯍꯥꯎꯕꯅꯤꯗ ꯀꯛꯆꯤꯡꯒꯤꯅ ꯑꯃꯨꯛ ꯃꯍꯥꯎ ꯑꯃꯨꯛꯀꯣ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯂꯝ ꯂꯝꯒꯤ ꯃꯍꯥꯎꯗꯤ ꯑꯗꯨꯝ ꯂꯩꯕꯅꯦ ꯁꯤ ꯀꯧꯇꯥꯗ ꯀꯣꯏꯊꯣꯔꯛꯑꯣ ꯚꯥꯏꯒꯤ ꯆꯦꯂꯦꯟꯖꯇꯣ ꯐꯨꯜꯂꯒ ꯁꯤꯒꯅꯤꯀꯣ ꯑꯝꯇ ꯈꯪꯗꯦꯗ ꯐꯨꯟꯕ꯭ꯔꯥ ꯁꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯕꯅꯣꯝꯗꯤ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯐꯨꯟꯗ꯭ꯔꯤ ꯆꯦꯁꯦ ꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯑꯕꯦ ꯕꯤꯁꯅꯨꯄꯨꯔ ꯗꯥ ꯂꯟꯆꯦꯟꯕꯅ ꯑꯩꯉꯣꯟꯗ ꯆꯦ ꯀꯧꯔꯛꯑꯗꯤ ꯐꯖꯔꯅꯤ ꯆꯦ ꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯗꯥ ꯂꯟꯆꯦꯟꯕ ꯀꯩꯅꯣ ꯇꯧꯔꯁꯦ ꯆꯠꯂꯁꯦ ꯑꯩ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩ ꯋꯥꯁꯜꯂꯛꯑꯦ ꯑꯩꯅ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯇꯒꯤꯅꯦ ꯑꯣ ꯆꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯆꯦ ꯀꯣꯡꯕꯗꯒꯤꯅꯦ ꯆꯦ ꯑꯩꯁꯦ ꯃꯥꯗꯔ ꯀꯦꯌꯔ ꯔꯇꯟꯗ ꯑꯦꯗꯃꯤꯠ ꯇꯧꯔꯨꯔꯦ ꯀꯩꯅꯣ ꯅꯤꯃꯣꯅꯤꯌꯥ ꯅꯥꯏꯌꯦ ꯑꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯅꯥꯅꯕꯅꯦ ꯈꯔ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯌꯨꯇ꯭ꯌꯨꯕꯔꯅꯤ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯆꯥꯗꯣꯏꯅꯣ ꯍꯥꯏꯔꯣ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯒꯦ ꯑꯣꯔꯗꯔ ꯇꯧꯕꯗꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕ ꯗꯥ ꯂꯟꯆꯦꯟꯕ ꯃꯇꯝ ꯂꯦꯟꯕ ꯋꯥꯏ ꯍꯥꯏꯕ ꯍꯥꯏꯗꯤ ꯒꯥꯔꯤꯁꯦ ꯊꯧꯔ ꯈꯔ ꯆꯠꯁꯦ ꯍꯥꯏꯕ ꯏꯕꯥꯅꯤꯗꯣ ꯍꯥꯏꯗꯤ ꯈꯔ ꯃꯇꯝꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯅꯕ ꯑꯩꯗꯤ ꯆꯤꯡꯃꯩꯔꯣꯡ ꯕꯣꯔꯥꯗ ꯀꯩꯅꯣ ꯆꯤꯡꯃꯩꯔꯣꯡ ꯕꯣꯔꯥꯗ ꯆꯥ ꯂꯩꯔꯦ ꯑꯩꯗꯤ ꯆꯤꯡꯃꯩꯔꯣꯡ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯑꯗꯨꯝ ꯌꯦꯡꯉꯤ ꯊꯦꯡꯅ ꯆꯠꯂꯤꯅꯦ ꯅꯣꯡꯃ ꯊꯦꯡꯅꯁꯤ ꯊꯦꯡꯅꯁꯦ ꯆꯦ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯃꯃꯤꯡ ꯇꯥꯈꯔꯦ ꯈꯔꯗꯤ ꯐꯔꯦ ꯑꯣ ꯌꯥꯝ ꯊꯨꯅ ꯐꯕ ꯑꯣꯏꯖꯔꯣ ꯄꯨꯁꯄꯥ ꯇꯈꯦꯜꯂꯝꯕꯝ ꯅꯪ ꯀꯩꯅꯣ ꯕꯣꯖꯤꯁ ꯈꯪꯕ꯭ꯔꯣ ꯈꯪꯗꯦ ꯀꯩꯅꯣ ꯄꯨꯡ ꯀꯌꯥꯗꯒꯤ ꯂꯩꯔꯛꯏꯅꯣ ꯚꯥꯏ ꯉꯁꯥꯏ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯂꯩꯔꯛꯏꯅꯦ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗꯩꯅ ꯍꯌꯦꯡꯒꯤ ꯄꯨꯡ 10ꯐꯥꯎ ꯂꯩꯗꯣꯏꯅꯦ ꯀꯩꯅꯣ ꯑꯩꯒꯤ ꯀꯟꯊꯣꯛꯑꯝꯃꯤꯁꯦ ꯑꯩ ꯎꯍꯧꯗꯕꯩꯅꯦ ꯁꯥꯎꯒꯅꯨꯀꯣ ꯆꯦ ꯑꯩ ꯇꯣꯞ 10 ꯀꯩꯅꯣ ꯆꯦ ꯑꯩ ꯇꯣꯞ ꯇꯤꯅ ꯀꯩꯅꯣ ꯑꯩ ꯀꯩꯅꯣꯗ꯭ꯔꯦ ꯆꯦꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯣ ꯅꯠꯇꯦ ꯀꯩꯅꯣ ꯆꯦ ꯈꯣꯡꯖꯣꯝ ꯈꯪꯕ꯭ꯔꯣ ꯈꯪꯉꯦ ꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯅꯤꯡꯕ ꯂꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯁꯦ ꯄꯦꯔꯤꯁꯁꯦ ꯌꯥꯝ ꯆꯠꯅꯤꯡꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯈꯜ ꯍꯣꯡꯉꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤꯀꯣ ꯃꯥꯜꯗꯤꯞꯁꯇ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯤ ꯌꯨꯝꯒ ꯂꯩꯕꯗꯣ ꯌꯨꯝꯒ ꯍꯥꯏꯗꯤ ꯏꯁꯤꯡ ꯃꯌꯥꯏꯗ ꯌꯨꯝꯒ ꯁꯥ ꯂꯩꯕꯗꯣ ꯁꯤ ꯊꯣꯡꯒꯥꯜꯗ ꯗꯥꯏꯔꯦꯛ ꯈꯪꯗꯕꯒꯤ ꯌꯦꯡꯉ ꯆꯠꯄꯗ ꯉꯪ ꯅꯥꯔꯦ ꯅꯣꯡꯃꯗꯤ ꯁꯣꯏꯅ ꯊꯦꯡꯅꯒꯅꯤꯗ ꯑꯩ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯗꯒꯤꯅꯦ ꯑꯣ ꯆꯦ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯏꯔꯣꯝꯕ ꯆꯥꯔꯦ ꯆꯦ ꯁꯣꯐꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯆꯦ ꯁꯣꯐꯤ ꯂꯨꯝꯃ ꯀꯔꯤꯅꯣ ꯃꯅꯤꯄꯨꯔꯗ ꯀꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯅꯤꯡꯒꯦ ꯃꯅꯤꯄꯨꯔꯗꯔꯣ ꯍꯪꯉꯛꯑꯣ ꯃꯅꯤꯄꯨꯔꯗꯗꯤꯅꯦ ꯃꯣꯏꯔꯥꯡ ꯆꯠꯅꯤꯡꯉꯦ ꯀꯛꯆꯤꯡ ꯆꯠꯅꯤꯡꯉꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯈꯪꯗꯦ ꯆꯦꯒꯤ ꯅꯝꯕꯔ ꯂꯧꯅꯁꯤ ꯂꯨꯍꯣꯡꯕꯗ ꯂꯥꯛꯑꯣ ꯍꯥꯏ ꯆꯤꯆꯦ ꯍꯥꯏ ꯆꯦꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ 24 ꯁꯨꯔꯦ ꯆꯦꯒꯤ ꯌꯨꯝ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯕꯤꯁꯅꯨꯄꯨꯔꯗꯒꯤꯅꯦ ꯑꯩꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯍꯦꯛꯇꯒꯤ ꯌꯨꯝꯗ ꯆꯠꯅꯤꯡꯉꯦ ꯀꯣꯏꯅꯤꯡꯉꯦ ꯅꯣꯡꯃ ꯈꯣꯏꯗ ꯀꯣꯏꯔꯛꯑꯣ ꯆꯦ ꯈꯣꯡꯖꯣꯝꯗ ꯂꯥꯛꯑꯣ ꯂꯥꯛꯀꯦ ꯈꯣꯡꯖꯣꯝ ꯆꯠꯅꯤꯡꯉꯦ ꯑꯃꯨꯛꯇꯕꯨ ꯆꯠꯇ꯭ꯔꯤ ꯈꯣꯡꯖꯣꯝꯗꯩ ꯑꯉꯧ ꯁꯅꯥ
ꯍꯥꯏ ꯑꯉꯧꯁꯅꯥ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯑꯃꯨꯛ ꯂꯣꯏꯁꯜꯂꯒꯦ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯕ ꯍꯧꯔꯒꯦꯕꯀꯣ 24 hour ꯂꯩꯗꯣꯏꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯅꯦ ꯑꯩ ꯀꯤꯔꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯒꯦ you are not read my comments sorry ꯑꯩ ꯄꯥꯗꯤ ꯄꯥꯕꯅꯦ ꯂꯣꯏ ꯁꯨꯅꯕ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯂꯣꯏꯁꯜꯂꯒꯦ ꯍꯣꯔꯦꯟ ꯀꯤ ꯇꯥꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯂꯥꯏꯚ ꯊꯥꯔꯛꯀꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯃ ꯍꯧꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯀꯥꯔꯗ 24 hour ꯂꯩꯕꯒꯤ ꯆꯦꯂꯦꯟꯖꯁꯦ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨꯀꯣ ꯈꯪꯗꯦ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯕꯗꯣ ꯈꯪꯗꯦꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕꯗꯣ ꯑꯗꯣ ꯈꯪꯗꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯣꯏꯗ꯭ꯔꯗꯤ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ ꯀꯥꯏꯗ ꯆꯠꯀꯦ ꯁꯤꯕꯣ